ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏ ꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯤꯕꯥꯔꯦꯜꯅ "ꯍꯣꯏꯅꯦ ꯏꯅꯦ ꯃꯨꯇꯣꯝꯕꯤ, ꯃꯨꯔ ꯊꯤꯕꯤ ꯃꯨꯇꯣꯝꯕꯤ, ꯑꯁꯨꯛ ꯀꯟꯅ ꯀꯧꯔꯤꯕꯁꯦ ꯇꯥꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ, ꯍꯦꯃꯜꯂꯤꯍꯦ!" ꯃꯃꯤꯠꯇꯨꯅ ꯌꯦꯡꯊꯣꯛꯇꯨꯅ "ꯑꯩꯕꯨ ꯀꯧꯕ꯭ꯔꯣ? ꯀꯩꯗꯧꯁꯦꯕ?" ꯃꯈꯨꯠꯇꯁꯨ ꯊꯥꯡꯖꯧ ꯄꯥꯏꯔꯤ ꯍꯥꯏꯐꯦꯠ ꯊꯤꯟꯗꯨꯅ꯫ "ꯏꯅꯦ ꯍꯣꯏꯗꯒꯤ ꯋꯥ ꯑꯝꯇ ꯌꯥꯟꯒꯦ, ꯄꯌꯥꯁꯤꯒꯦ, ꯃꯅꯤꯡꯗ ꯍꯧꯕꯗꯣ ꯑꯝꯇ ꯌꯥꯟꯒꯦ." ꯑꯃꯨꯇꯣꯝꯕꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯤ, ꯑꯗꯨꯅ ꯃꯃꯤꯠ ꯃꯅꯥꯁꯨ ꯏꯁꯦꯡ ꯁꯦꯡꯗ꯭ꯔꯤ, ꯃꯅꯥꯀꯣꯡ ꯑꯗꯨꯁꯨ ꯑꯌꯥꯝꯕ ꯁꯔꯨꯛ ꯄꯪꯁꯤꯜꯂꯤ꯫ ꯄꯤꯕꯥꯔꯦꯜꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯃꯥꯅ ꯀꯔꯤ ꯑꯣꯏꯅ ꯇꯥꯔꯨꯔꯕꯅꯣ ꯈꯪꯗꯦ, ꯐ꯭ꯔꯪ ꯍꯦꯛꯇ ꯁꯥꯎꯒꯠꯂꯤ, ꯑꯗꯨꯒ ꯍꯥꯏ: "ꯅꯄꯥ ꯊꯣꯔꯥꯏꯕꯁꯥ, ꯑꯩꯕꯨ ꯍꯅꯨꯕꯤꯅꯤ ꯍꯥꯏꯕ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ? ꯍꯥꯠꯇꯣꯛꯎ ꯍꯥꯏꯕ꯭ꯔꯥ ꯅꯪ?" ꯀꯩꯅꯣ ꯇꯧꯈꯠꯂꯤꯁꯤꯅ? "ꯏꯅꯦ, ꯋꯥ ꯌꯥꯟꯒꯦ ꯍꯥꯏꯕꯅꯦ, ꯀꯔꯤ ꯑꯣꯏꯅ ꯇꯥꯔꯒꯦ?" "ꯅꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯖꯧ ꯑꯗꯨꯅ ꯑꯩꯕꯨ ꯊꯤꯟꯗꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎ ꯍꯥꯏꯕ꯭ꯔꯥ ꯍꯧꯖꯤꯛ? ꯅꯪ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯍꯜꯂꯨ ꯍꯥꯏꯕ꯭ꯔꯣ?" "ꯏꯅꯦ, ꯑꯩꯅꯦ ꯀꯔꯤꯅꯣꯒꯤ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯗ ꯋꯥ ꯍꯥꯏꯖꯔꯨꯕꯅꯣꯍꯦ, ꯑꯩ ꯑꯣꯟꯊꯣꯛꯄꯅꯤꯗ." ꯑꯃꯨꯛ ꯃꯃꯥꯏꯗꯨ ꯈꯔ ꯊꯥꯡꯖꯤꯟꯗꯨꯅ ꯋꯥ ꯌꯥꯟꯒꯦ ꯍꯥꯏꯕ, ꯋꯥ ꯌꯥꯟꯒꯦ ꯍꯥꯏꯕꯅꯦ." "ꯋꯥ ꯍꯥꯏꯒꯦ? ꯇꯣ, ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯒ ꯃꯔꯣꯏꯔꯦ, ꯊꯥꯡꯉꯣ ꯇꯦꯟꯉꯣ, ꯑꯩ ꯍꯧꯖꯤꯛ ꯁꯤꯕ ꯌꯥꯗ꯭ꯔꯤꯅꯦ, ꯁꯤꯕ ꯃꯇꯝ ꯅꯠꯇ꯭ꯔꯤꯑꯕ." "ꯑꯃꯨꯇꯣꯝꯕꯤ ꯁꯛꯊꯤꯕꯤ, ꯐꯔꯩꯗꯤ ꯁꯨꯃꯥꯏ ꯍꯥꯏꯔꯗꯤ." "ꯀꯔꯤ, ꯑꯩ ꯁꯛ ꯐꯖꯩꯌꯦ?" ꯅꯣꯛꯊꯣꯛꯇꯨꯅ ꯃꯈꯥ ꯇꯥꯏ: "ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ ꯁꯦꯁꯦ, ꯑꯩꯅ ꯂꯩꯁꯥꯔꯤꯀꯥꯟꯗꯅꯦ ꯑꯃꯨꯛ ꯇꯣꯏꯕ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏ ꯌꯧꯔꯛꯂꯕꯗꯤ ꯅꯨꯄꯥ ꯄꯥꯈꯪ ꯃꯌꯥꯝꯅꯅꯦ ꯄꯥꯔꯦꯡ ꯂꯦꯡꯗꯣꯏꯕ꯫ ꯑꯗꯣ ꯑꯩꯅ ꯍꯥꯏꯁꯤ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦꯀꯣ, ꯑꯗꯨꯕꯨꯅꯦ ꯅꯪꯒꯤ ꯃꯥꯃ ꯑꯁꯤꯅꯅꯦ ꯑꯩꯕꯨꯅꯦ ꯐꯥꯕꯣꯏ ꯁꯤꯡꯄꯣꯏ ꯂꯥꯛꯄꯣꯏ ꯂꯧꯈ꯭ꯔꯤꯕꯅꯤ꯫ ꯊꯕꯛꯅ ꯊꯕꯛ ꯌꯥꯝꯕꯅꯤ, ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯅ." ꯑꯃꯨꯇꯣꯝꯕꯤꯅ "ꯐꯝ ꯈꯣꯅꯦ, ꯏꯅꯦ ꯋꯥꯔꯤ ꯂꯤꯒꯦꯅꯦ, ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯋꯥꯔꯤꯅꯤꯗ ꯁꯦꯁꯦ꯫ ꯑꯩꯈꯣꯏꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯗꯤꯅꯦ ꯆꯤꯡꯍꯤ ꯁꯝꯕꯥꯜ ꯂꯨꯔꯦꯔꯒ ꯑꯃꯨꯛ ꯇꯣꯏꯕ ꯃꯀꯦꯒ ꯁꯦꯝꯊꯔꯗꯅ ꯃꯪꯒꯣꯜꯗ ꯁꯨꯝꯕꯜ ꯄꯨꯊꯣꯛ ꯐꯧ ꯁꯨꯗꯅ ꯄꯥꯈꯪ ꯀꯣꯏꯔꯛꯄ ꯉꯥꯏꯗꯣꯏꯕ꯫ ꯑꯩꯈꯣꯏꯁꯨ ꯐꯖꯕꯗ ꯃꯃꯤꯡ ꯁꯦꯒꯥ ꯀꯥꯏꯅ ꯆꯠꯂꯛꯏ ꯄꯣꯠꯅꯤ ꯀꯩꯅꯣ꯫ ꯍꯧꯖꯤꯛꯇꯕꯨ ꯍꯅꯨꯔꯛꯄꯒꯤ ꯎꯟꯁꯥ ꯀꯥꯏꯁꯦ ꯈꯨꯏꯖꯤꯟꯈ꯭ꯔꯗꯅ ꯁꯛꯁꯨ ꯑꯗꯨꯛ ꯌꯦꯡꯕ ꯌꯥꯗꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯣ ꯐꯝꯃꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ, ꯁꯦ ꯐꯝꯃꯨꯅꯤ ꯍꯦꯛꯇ." "ꯋꯥ ꯌꯥꯟꯒꯦ ꯍꯥꯏꯕꯅꯤꯅꯦ, ꯅꯪꯒꯤ ꯋꯥꯊꯤꯗꯣ ꯇꯥꯒꯦ ꯍꯥꯏꯕ ꯅꯠꯇꯦ, ꯄꯩꯌꯥ ꯁꯤꯔꯒ ꯁꯝꯕꯜ ꯈꯥꯔꯣꯏꯗꯣꯏꯅꯤ, ꯊꯦꯡꯉꯦ ꯑꯩ." "ꯃꯊꯟꯇ ꯐꯤꯗ꯭ꯔꯤꯡꯒ ꯆꯣꯡꯂꯤꯕꯁꯤꯕꯨ, ꯀꯩꯅꯣ ꯅꯠꯇꯦ, ꯅꯈꯣꯡꯒ ꯍꯥꯝꯅꯤꯡꯕꯔꯣ? ꯅꯪ ꯌꯧꯕ ꯉꯝꯂꯔꯣꯏꯗꯔꯣ? ꯑꯗꯨ ꯑꯣꯏꯔꯒꯅꯅꯦ ꯏꯅꯦ ꯍꯣꯏꯗꯤ ꯍꯦꯛ ꯍꯣꯠꯅꯔ ꯄꯥꯝꯕꯩꯗꯣ ꯈꯔ ꯅꯥꯇꯩ ꯆꯥꯗꯕꯅꯤ, ꯅꯈꯣꯡ ꯀꯥꯏꯗꯣ ꯑꯃꯨꯛ ꯄꯨꯊꯅꯤꯀꯣ, ꯇꯞꯅ ꯆꯪ." ꯄꯤꯕꯥꯔꯦꯜ ꯍꯅꯨꯕꯤ ꯑꯗꯨꯒ ꯉꯥꯡꯅꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯃꯥꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯅꯗꯨꯅ ꯂꯩꯔꯒ ꯃꯇꯝ ꯃꯥꯡꯂꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ "ꯍꯣꯏ, ꯈꯣꯡ ꯍꯥꯝꯅꯤꯡꯉꯦ, ꯑꯩ ꯆꯠꯂꯒꯦ" ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯑꯗꯣꯝꯗ ꯆꯪꯁꯤꯟꯈꯤ꯫ ꯑꯃꯨꯇꯣꯝꯕꯤꯅ ꯍꯥꯏꯖꯩ: "ꯃꯥꯂꯦꯝ ꯑꯁꯤꯗꯅꯦ ꯂꯨꯝꯕꯗꯒꯤ ꯂꯨꯝꯕ ꯄꯣꯠꯂꯨꯝꯗꯤ ꯈꯣꯡ ꯍꯥꯝꯅꯤꯡꯕꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯗ, ꯏꯀꯥꯏꯔꯨꯅꯨ ꯏꯕꯣ." ꯃꯁꯨ ꯅꯨꯄꯤ ꯂꯦꯝꯕꯤꯒ ꯃꯁꯨꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯍꯩꯅꯧ ꯑꯃꯨꯟꯕ ꯈꯔ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯃꯨꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯂꯦꯝꯕꯤꯅ "ꯁꯤꯗ ꯂꯩꯔꯝꯃꯨꯀꯣ, ꯊꯥꯡ ꯂꯧꯊꯣꯛꯎꯒꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯀꯨꯁꯨꯝꯅ ꯍꯩꯁꯤꯡꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯝꯃꯤ꯫ ꯑꯃꯨꯇꯣꯝꯕꯤ ꯃꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯦ ꯍꯥꯏꯔꯒ ꯍꯥꯏꯔꯛꯏ: "ꯀꯣꯝꯂꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯔꯦꯗ, ꯃꯨꯜꯂ ꯃꯥꯜꯂꯤꯅꯦ, ꯍꯥꯎꯔꯅꯤ ꯑꯣꯟꯊꯣꯛꯅꯕꯨ." "ꯍꯣꯕꯣ, ꯀꯣꯝꯂꯥ ꯅꯠꯇꯦ, ꯍꯩꯅꯧꯅꯦ, ꯍꯩꯅꯧ ꯑꯃꯨꯟꯕ." "ꯍꯣꯏꯅꯦ, ꯍꯩꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤꯅꯦ, ꯅꯕꯣꯛ ꯑꯩꯗꯤꯅꯦ ꯍꯩ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈ꯭ꯔꯦ꯫ ꯁꯦ ꯆꯝꯄ꯭ꯔꯥ ꯃꯄꯨꯝ 10 ꯆꯥꯕꯗꯅꯦ ꯌꯥꯒ ꯑꯃꯠꯇ ꯀꯨꯝꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯍꯩ." "ꯀꯗꯣꯝꯗꯩ ꯋꯥꯔꯤꯅꯣꯗꯨꯅ?" "ꯁꯤ ꯍꯩꯅꯧꯅꯤ, ꯍꯩꯅꯧ." "ꯀꯔꯤ?" ꯃꯈꯨꯠꯇ ꯍꯩꯅꯧ ꯑꯃ ꯄꯥꯏꯈꯠꯇꯨꯅ "ꯍꯩꯅꯧꯅꯤ ꯍꯥꯏꯕ, ꯀꯣꯝꯂꯥ ꯅꯠꯇꯦ ꯍꯥꯏꯕ." "ꯍꯥꯎꯇ꯭ꯔꯗꯤ ꯀꯩꯅꯣꯅꯦ, ꯊꯨꯝꯂꯒ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯕꯅꯤ, ꯅꯈꯣꯏꯕꯨ ꯅꯃꯥꯕꯣꯛꯀꯤ ꯆꯥꯖꯗ꯭ꯔꯤꯕ꯭ꯔꯣ?" ꯂꯦꯝꯕꯤꯗꯣ ꯍꯩꯖ꯭ꯔꯥꯡꯗꯨꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ, ꯑꯗꯨꯒ ꯍꯥꯏ: "ꯃꯥꯒ ꯉꯥꯡꯅꯔꯗꯤ ꯅꯪ ꯅꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯅꯤ, ꯇꯨꯃꯤꯟ ꯂꯩꯖꯧ." "ꯌꯥꯏꯍꯦ ꯅꯣꯏ ꯅꯕꯣꯛꯁꯦ, ꯍꯩꯅꯧꯁꯤꯕꯨ ꯀꯣꯝꯂꯥꯅꯦꯅ ꯃꯔꯤ ꯌꯦꯠꯂꯦ ꯍꯥꯏꯕ." "ꯌꯥꯕꯅꯤ ꯑꯗꯨꯝ, ꯉꯥꯡꯅꯕꯁꯨ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯕ, ꯑꯩꯈꯣꯏꯅ ꯑꯃ ꯉꯥꯡꯅꯤ, ꯃꯥꯅ ꯑꯃ ꯈꯨꯝꯗꯧꯔꯛꯀꯅꯤ, ꯑꯩꯈꯣꯏ ꯃꯥꯗꯤꯅꯦ ꯁꯥꯎꯕꯗ ꯃꯨꯛꯇꯣꯏꯕ, ꯃꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯕ ꯅꯠꯇꯦ." "ꯁꯥꯎꯅꯤꯡꯉꯤ, ꯑꯩꯁꯨ ꯁꯥꯎꯅꯤꯡꯉꯤꯕ, ꯌꯥꯔꯁꯤ, ꯑꯩ ꯈꯥꯏꯔꯛꯑꯒꯦ" ꯍꯥꯏꯗꯨꯅ ꯍꯩꯗꯨ ꯈꯥꯏꯕ ꯍꯧꯏ꯫ ꯑꯃꯨꯇꯣꯝꯕꯤ ꯃꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤꯕꯅꯤ꯫
ꯃꯊꯟꯇ ꯅꯣꯛꯆꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯀꯣꯝꯂꯥ ꯑꯣꯏꯔꯨꯕ ꯍꯦꯛ ꯅꯤꯡꯉꯨꯔꯦꯗꯣ ꯍꯩꯅꯧ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯁꯤꯗꯤ ꯂꯦꯝꯕꯤꯅ ꯃꯁꯨꯡ ꯑꯃ ꯄꯤꯗꯨꯅ ꯑꯕꯣꯛ ꯁꯤ ꯆꯥꯔꯁꯤ ꯂꯧꯗꯨꯅ ꯆꯥꯈ꯭ꯔꯦ ꯍꯥꯏꯔꯛꯏ ꯊꯨꯝꯃꯤ ꯍꯩ ꯑꯃꯨꯟꯕ ꯑꯣꯏꯕꯒꯤꯔ ꯀꯩꯅꯣ ꯀꯨꯁꯨꯝꯅ ꯍꯥꯏ ꯏꯟꯗꯣꯝꯆꯥ ꯌꯦꯡꯕꯤꯅ ꯐꯅꯦꯛ ꯃꯔꯨ ꯀꯥꯏꯅ ꯍꯥꯏꯕꯗꯨꯅ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯈꯪꯗꯦꯅꯦ ꯃꯗꯨꯕꯨ ꯏꯃꯥꯗ ꯑꯃꯨꯛꯇ ꯍꯥꯏꯔꯒ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯗꯤ ꯅꯪꯉꯩ ꯂꯩꯁꯥꯕꯤꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯨꯍꯣꯡꯗꯧꯕ ꯂꯩꯔꯕꯅꯦꯕ ꯍꯌꯦꯡ ꯃꯇꯝꯗꯨꯗ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯑꯣꯏꯅꯅꯤ ꯑꯩꯗꯤ ꯌꯥꯎꯔꯒꯦ ꯈꯜꯂꯤ ꯌꯥꯎꯔꯁꯤ ꯑꯗꯨꯝ ꯏꯃꯥꯗ ꯌꯥꯅꯕ ꯍꯥꯏꯅꯔꯛꯂꯒꯦ ꯑꯗꯨꯗꯤ ꯁꯣꯏꯅꯨꯀꯣ ꯌꯥꯎꯍꯧꯕꯅ ꯐꯩꯌꯦꯕ ꯑꯃꯨꯇꯣꯝꯕꯤꯗꯨ ꯑꯃꯨꯛ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯌꯥꯎꯒꯗꯕꯅꯤ ꯃꯤ ꯑꯃꯅ ꯊꯕꯛ ꯑꯃ ꯇꯧꯔꯝꯂꯕꯁꯨ ꯍꯦꯛ ꯌꯥꯎꯁꯤꯟꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤꯗꯅ ꯃꯅꯥꯛꯇꯨꯗ ꯍꯦꯛꯇ ꯐꯝꯊꯗꯨꯅ ꯆꯥꯕ ꯌꯥꯎꯁꯤꯟꯒꯗꯕ ꯀꯩꯅꯣ ꯁꯤꯅꯃꯣ ꯆꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯇꯥꯔꯒꯅꯦ ꯉꯥꯡꯉꯤꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯤ ꯃꯊꯟꯇꯒ ꯅꯣꯛꯑꯦ ꯍꯥꯏꯕ ꯑꯃꯨꯇꯣꯝꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯈꯣꯏꯗꯤꯅꯦ ꯅꯈꯣꯏꯗꯧꯅ ꯇꯧꯔꯛꯄ ꯀꯥꯟꯗ ꯄꯪꯌꯥꯎꯗ ꯌꯥꯎꯔꯛꯏ ꯃꯧꯁꯤꯡꯒ ꯆꯥꯛ ꯆꯥꯅꯔꯁꯨ ꯌꯥꯎꯏ ꯍꯅꯨꯕꯤꯁꯤꯡꯅ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕꯗꯁꯨ ꯌꯥꯎꯔꯛꯏ ꯌꯥꯝꯅ ꯌꯥꯎꯔꯛꯈ꯭ꯔ ꯄꯣꯠꯅꯤꯗ ꯍꯣꯕꯣ ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯣ ꯇꯨꯃꯤꯟꯅ ꯆꯥꯎ ꯍꯣꯏ ꯍꯩ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯍꯦ ꯏꯀꯥꯏꯔꯨꯅꯣ ꯀꯔꯤꯅꯣ ꯀꯩꯁꯨ ꯏꯀꯥꯏꯔꯨꯅꯨ ꯅꯕꯣꯛꯈꯣꯏꯁꯨ ꯅꯈꯣꯏꯒꯤ ꯆꯍꯤ ꯃꯇꯥꯡꯗꯣ ꯀꯥꯜꯂꯛꯄ ꯅꯠꯇꯦꯅꯦ ꯀꯨꯁꯨꯝꯅ ꯌꯥꯝ ꯍꯦꯟꯖꯤꯜꯂꯤ ꯉꯁꯤꯗꯤ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ ꯑꯃꯨꯇꯣꯝꯕꯤꯅ ꯃꯈꯨꯠꯇꯨꯅ ꯐꯥꯛ ꯊꯥꯗꯨꯅ ꯑꯩꯈꯣꯏꯁꯨ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯗꯤ ꯁꯛꯁꯨ ꯋꯥꯠꯂꯛꯄ ꯅꯠꯇꯦ ꯅꯨꯄꯥ ꯅꯍꯥ ꯀꯥꯏꯗꯤ ꯃꯁꯤꯡ ꯊꯤꯕ ꯉꯝꯂꯛꯇꯦꯅꯦ ꯀꯣꯏꯅꯧ ꯅꯕꯣꯛꯅ ꯌꯥꯔꯤ ꯂꯩꯁꯥꯔꯤꯉꯩꯗꯅꯦ ꯀꯣꯏꯅꯕ ꯌꯥꯕ ꯃꯈꯩ ꯀꯣꯏꯅꯍꯧ ꯃꯌꯥꯝ ꯑꯃ ꯀꯣꯏꯅꯔꯒ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯇꯤꯛ ꯆꯥꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯗ ꯂꯩꯒꯗꯕ ꯁꯦꯁꯦ ꯑꯩꯅ ꯍꯥꯏꯕꯤꯔꯤꯁꯦ ꯂꯩꯋꯥꯅꯤ ꯂꯩꯋꯥ ꯂꯦꯝꯕꯤꯅ ꯑꯕꯣꯛ ꯅꯪ ꯀꯥꯏꯗꯨꯝ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯤ ꯃꯈꯥ ꯇꯥꯔꯛꯈꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯩꯅꯧꯁꯦ ꯑꯃꯨꯛꯇ ꯆꯥꯈꯤꯒꯦꯁꯦ ꯇꯣꯛꯑꯣ ꯂꯦꯞꯄꯣ ꯍꯥꯏꯕ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕ ꯍꯅꯨꯕꯤꯅꯤ ꯀꯥꯏꯅ ꯏꯈꯠꯂꯗꯅ ꯀꯨꯁꯨꯝꯅ ꯑꯕꯣꯛꯁꯦ ꯂꯩꯁꯥꯔꯤꯉꯩꯗ ꯌꯥꯝ ꯈꯜꯂꯝꯗꯧ ꯃꯥꯜꯂꯤ ꯈꯜꯂꯝꯅꯤ ꯇꯧꯔꯤ ꯐꯤꯕꯝꯁꯦ ꯌꯦꯡꯉꯣ ꯑꯇꯣ ꯃꯥꯒꯤꯗꯤ ꯑꯇꯣ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯅꯨꯄꯥ ꯈꯪꯗꯦ ꯅꯨꯄꯤ ꯈꯪꯗꯦ ꯃꯥꯒꯤ ꯃꯁꯤꯒꯤ ꯋꯥꯍꯩꯁꯤ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤ ꯃꯈꯥ ꯇꯥꯏ ꯀꯣꯏꯔꯛꯈ꯭ꯔ ꯄꯣꯠꯅꯤ ꯀꯩꯅꯣ ꯄꯥꯠꯇ ꯍꯤ ꯇꯣꯡꯃꯤꯟꯅꯔꯛꯏ ꯂꯤꯀꯣꯜꯒ ꯀꯌꯥ ꯑꯃ ꯁꯥꯟꯅꯃꯤꯟꯅꯔꯛꯏ ꯀꯣꯏꯕꯒꯅꯦ ꯃꯌꯥꯝ ꯑꯃ ꯆꯠꯃꯤꯟꯅꯔꯛꯏ ꯄꯣꯠꯅꯤꯗ ꯑꯕꯣꯛ ꯅꯪ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯀꯨꯁꯨꯝꯅ ꯌꯦꯡꯗꯨꯅ ꯃꯅꯨꯡꯗ ꯑꯣꯏꯅ ꯐꯝꯃꯨꯔꯁꯤ ꯁꯤ ꯍꯅꯨꯕꯤꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩꯗꯤ ꯅꯣꯛꯇꯧꯗ ꯉꯥꯏꯔꯦ ꯏꯕꯦꯝꯃ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯑꯃꯨꯇꯣꯝꯕꯤꯅ ꯀꯩꯅꯣꯅꯦꯍꯦ ꯍꯩꯅꯧꯗꯨ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯅꯦꯍꯦ ꯃꯁꯤ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨ ꯍꯦꯛꯇ ꯄꯨꯈꯤꯅꯦꯍꯦ ꯃꯅꯤꯡ ꯑꯗꯣꯝꯗ ꯑꯣꯏꯅ ꯃꯈꯣꯏꯅꯤ ꯐꯝꯊꯩ ꯁꯤ ꯑꯣꯏꯗꯤ ꯃꯤ ꯍꯦꯛꯇ ꯌꯦꯡꯉꯨ ꯅꯪꯅꯗꯤ ꯈꯪꯉꯣꯏ ꯑꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯕ ꯋꯥꯈ꯭ꯔꯕ ꯉꯥꯡꯅꯕ ꯋꯥꯔꯕꯁꯨ ꯌꯨꯝ ꯑꯃꯗ ꯑꯍꯜ ꯑꯃ ꯂꯩꯕ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯐꯈ꯭ꯔ ꯄꯣꯠꯅꯤꯗ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨꯕꯨꯅꯦ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕꯁꯤꯗꯤ ꯄꯦꯜꯂꯤꯍꯦ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯥꯊꯩ ꯄꯤꯕꯥꯔꯦꯜ ꯋꯥꯗꯨꯃ ꯌꯥꯟꯗꯨꯅ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯏ ꯀꯨꯁꯨꯝꯅ ꯇꯥ ꯄꯤꯕꯥꯔꯦꯜ ꯋꯥ ꯌꯥꯜꯂꯤꯔꯣ ꯑꯧ ꯌꯥꯟꯕꯅꯤ ꯋꯥꯁꯥꯗꯨ ꯐꯠ ꯊꯥꯗꯔꯒ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏ ꯂꯦꯝꯕꯤ ꯅꯣꯏ ꯅꯕꯣꯛꯇꯗꯤ ꯋꯥ ꯌꯥꯟꯒꯦꯅ ꯍꯥꯏꯔꯝꯕꯅꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯣꯏꯅ ꯑꯗꯨꯝ ꯈꯨꯝꯂꯛꯄ ꯃꯤ ꯑꯇꯩꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯝ ꯌꯥꯜꯂꯕꯅꯤꯀꯣ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ ꯍꯩꯅꯧ ꯆꯥꯁꯤ ꯇꯥ ꯄꯤꯕꯥꯔꯦꯜ ꯑꯃꯨꯟꯕꯅꯤ ꯈꯨꯍꯥꯎ ꯑꯃ ꯌꯥꯏꯅꯦ ꯍꯨꯃꯥꯡꯅ ꯍꯨꯃꯥꯡ ꯁꯧꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯊꯩ ꯀꯨꯁꯨꯝꯅ ꯑꯩ ꯈꯥꯏꯕꯤꯔꯒꯦꯀꯣ ꯍꯥꯏꯗꯨꯅ ꯈꯥꯏ ꯄꯤꯕꯥꯔꯦꯜꯅ ꯂꯧꯗꯨꯅ ꯆꯥꯏ ꯍꯥꯎꯈ꯭ꯔꯦꯗ ꯀꯅꯥꯒꯤ ꯍꯩꯅꯧꯅꯣ ꯃꯥ ꯊꯝꯕ ꯍꯣꯏꯒꯤꯅꯤ ꯃꯗꯨꯒꯤ ꯍꯅꯨꯕꯗꯣ ꯃꯄꯣꯠ ꯌꯥꯝ ꯂꯤꯛꯄꯗꯥꯏꯅꯦ ꯑꯩꯈꯣꯏꯗꯗꯤ ꯂꯤꯛꯇꯦꯗ 2-3 ꯂꯩꯔꯤꯌꯦ ꯂꯣꯏꯅ ꯆꯥꯕꯤꯌꯨ ꯅꯣꯏꯁꯨ ꯆꯥꯎ ꯑꯩꯈꯣꯏꯗꯤ ꯑꯣꯛꯄꯨ ꯑꯣꯏꯗ ꯀꯩꯅꯣ ꯑꯩꯁꯤꯕꯣ ꯑꯃꯨꯇꯣꯝꯕꯤꯗꯨ ꯐꯠ ꯑꯃꯨꯛ ꯐꯥꯎꯖꯤꯜꯂꯛꯏ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯃꯦꯠꯇꯨꯅ ꯑꯩꯅ ꯑꯣꯛꯇ꯭ꯔꯤ ꯍꯥꯏꯔꯒ ꯅꯣꯏꯅ ꯄꯨꯈ꯭ꯔꯤꯅꯤꯅꯦ ꯑꯗꯨꯒ ꯁꯤꯗ ꯆꯥꯔꯤꯕ ꯄꯨꯂꯞ ꯌꯦꯡꯊꯣꯛꯏ ꯂꯦꯝꯕꯤꯅ ꯑꯃꯨꯛ ꯂꯥꯛꯏ ꯑꯕꯣ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯑꯥꯗ ꯁꯨꯝ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯑꯦꯔꯥ ꯍꯩꯅꯧꯕꯨ ꯂꯩꯔꯒ ꯆꯥꯏꯌꯦꯕ꯭ꯔꯣ ꯀꯣꯛꯊꯣꯡ ꯑꯃ ꯄꯥꯜꯂꯤꯕꯗꯨꯗꯤ ꯀꯗꯥꯏ ꯑꯩ ꯆꯥꯒꯦ ꯍꯥꯏꯔꯒ ꯁꯠ ꯐꯝꯊꯔꯛꯏ ꯄꯤꯕꯥꯔꯦꯜ ꯍꯩꯅꯗ꯭ꯔꯤ ꯑꯩ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯔꯣꯏꯒꯦ ꯑꯩ ꯉꯥꯎꯕ ꯌꯥꯗ꯭ꯔꯤ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯤ ꯑꯃꯨꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ ꯉꯁꯥꯏꯗꯒꯤ ꯅꯈꯣꯡ ꯍꯥꯝꯕ ꯆꯪꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯗ ꯂꯣꯏꯗ ꯉꯥꯏꯔꯤꯕ ꯄꯥꯈꯪꯅꯕꯨ ꯀꯨꯏꯃꯜꯂꯤꯀꯣ ꯂꯦꯝꯕꯤ ꯀꯨꯁꯨꯝ ꯑꯩ ꯆꯠꯂꯒꯦ ꯑꯩꯅꯦ ꯅꯣꯏ ꯅꯕꯣꯛꯁꯤꯒ ꯃꯥꯟꯅꯕ ꯉꯝꯃꯣꯏ ꯍꯥꯏꯔꯒ ꯋꯥꯁꯥꯗꯣ ꯇꯥꯞ ꯑꯃꯨꯛ ꯄꯥꯏꯈꯠꯇꯨꯅ ꯊꯨꯅ ꯆꯠꯈ꯭ꯔꯦ ꯑꯃꯨꯇꯣꯝꯕꯤ ꯋꯥ ꯃꯈꯥ ꯇꯥꯅ ꯉꯥꯡꯕ ꯍꯧꯔꯛꯏ ꯃꯤꯅ ꯇꯥꯅꯤꯡꯉꯤ ꯇꯥꯅꯤꯡꯂꯣꯏ ꯍꯥꯏꯕꯁꯨ ꯈꯪꯗ ꯉꯥꯡꯂꯤ ꯍꯥꯎꯖꯈ꯭ꯔꯦ ꯑꯣꯟꯊꯣꯡꯅ ꯑꯩꯗꯤ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯄꯦꯜꯂꯦ ꯍꯥꯏꯕ ꯏꯁꯨ ꯀꯨꯁꯨꯝ ꯍꯥꯏꯌꯨ
ꯅꯪꯅ ꯀꯗꯥꯏꯗꯒꯤ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯄꯥꯛ ꯍꯦꯛꯇ ꯊꯥꯖꯔꯨꯅꯨ ꯆꯥꯎꯔꯥꯛꯄ ꯃꯑꯣꯡ ꯑꯃꯗꯅꯦ ꯍꯦꯛ ꯂꯣꯏꯅꯧ ꯃꯈꯣꯏꯗꯤꯅꯦꯁꯦ ꯂꯧꯔꯝꯗꯥꯏ ꯇꯦꯡꯅꯥ ꯃꯥꯟꯕ ꯈꯥꯏꯅꯔꯝꯗꯥꯏ ꯌꯧ ꯃꯥꯟꯕꯅꯤ ꯂꯦꯝꯕꯤꯅ ꯀꯨꯁꯨꯝꯗ ꯑꯩ ꯀꯥꯗꯨꯝ ꯂꯩꯔꯨꯁꯤ ꯌꯥꯔꯦ ꯂꯥꯛ ꯈꯨꯠꯀꯥꯏꯁꯦ ꯑꯁꯣꯝꯗ ꯍꯥꯝꯃꯨꯔꯁꯤ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯂꯣꯏ ꯁꯥꯍꯧꯔꯣ ꯑꯗꯨꯒꯅꯦ ꯅꯊꯟꯗ ꯉꯥꯡꯖꯍꯧꯔꯣ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ ꯑꯃꯨꯇꯣꯝꯕꯤꯅ ꯁꯥꯎꯅꯤꯡꯂꯞ ꯇꯧꯅ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯇꯜꯂꯒ ꯇꯣꯛꯆꯧ ꯑꯗꯨꯗꯅꯤꯅꯦ ꯅꯌꯨꯝ ꯄꯥꯟ ꯈꯪꯉꯣꯏꯗꯣꯏꯁꯦ ꯍꯥꯏꯕꯤꯒꯦ ꯁꯥꯒꯩ ꯆꯥꯎꯏ ꯃꯁꯨ ꯅꯨꯄꯤ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯑꯗꯨꯒ ꯃꯁꯨ ꯅꯨꯄꯥꯒ ꯂꯥꯛꯏ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯑꯃꯨꯇꯣꯝꯕꯤ ꯃꯈꯣꯏꯕꯨ ꯎꯅꯔꯨꯒꯦ ꯍꯥꯏꯅ ꯆꯠꯂꯤ ꯑꯃꯨꯇꯣꯝꯕꯤꯅ ꯐꯩꯖꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯁ ꯅꯣꯡꯌꯥꯏ ꯏꯁꯨꯗꯤ ꯋꯥꯡ ꯆꯥꯎꯔꯗꯅ ꯐꯖꯈ꯭ꯔꯦ ꯅꯤꯡꯉꯣꯜ ꯃꯋꯥꯁꯤꯡꯗ ꯏꯁꯨꯅꯕꯨ ꯏꯍꯦꯟ ꯍꯦꯜꯂꯤ ꯁꯛꯍꯦꯟꯕꯤꯅ ꯀꯗꯥꯏꯗꯒꯤ ꯅꯣꯡꯌꯥꯏꯅꯣ ꯐꯩꯖꯥꯎꯅꯤ ꯃꯁꯤ ꯐꯩꯖꯥꯎ ꯍꯣꯏꯗꯤ ꯀꯅꯥꯅꯣꯅꯦ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯑꯣꯟꯊꯣꯛꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯗꯧꯔꯤꯗ ꯃꯀꯣꯛꯁꯤꯗ ꯈꯨꯇꯨꯝꯁꯤ ꯁꯨꯔꯗꯤ ꯐꯖꯅ ꯋꯥꯈꯜ ꯇꯥꯅꯤꯁꯦ ꯑꯍꯜ ꯑꯣꯏꯔꯛꯄꯅ ꯅꯇ꯭ꯔꯥ ꯁꯦꯟꯗ꯭ꯔꯥꯅꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯕꯅꯤ ꯀꯕꯣꯛ ꯂꯩꯅ ꯍꯥꯏ ꯍꯩ ꯐꯖꯅ ꯍꯥꯏꯌꯨꯅꯦ ꯅꯕꯣꯛꯁꯤ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤ ꯃꯃꯤꯠ ꯃꯅꯥꯒ ꯐꯠꯇ꯭ꯔꯕꯅꯤ ꯀꯩꯗꯧꯕ ꯃꯥꯕꯨ ꯁꯤ ꯆꯪꯉꯩꯅꯤ ꯍꯥꯏꯒꯦ ꯈꯣꯏꯗꯧ ꯁꯧꯒꯠꯄꯅꯤ ꯍꯩꯃ ꯏꯕꯨꯡꯉꯣ ꯂꯥꯛꯄꯁꯤꯗ ꯃꯁꯛ ꯎꯅꯤꯡꯗꯨꯅ ꯗꯨꯛ ꯆꯪꯉꯩꯕ ꯑꯣꯏꯔꯝꯅꯤ ꯀꯩꯅꯣꯅꯦ ꯃꯥꯏꯕꯤꯃ ꯅꯪ ꯑꯃꯀꯣ ꯃꯃꯤꯠꯁꯤꯗ ꯏꯆꯦ ꯅꯨꯡꯁꯤꯗꯕꯤ ꯇꯝꯅꯥꯒꯤ ꯅꯨꯄꯥꯗꯣ ꯑꯗꯨꯕꯨ ꯇꯣꯏꯅ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯕ ꯀꯩꯅꯣ ꯐꯩꯖꯥꯎ ꯃꯤꯅ ꯋꯥ ꯈꯪꯗꯦ ꯍꯥꯏꯈꯤꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯍꯅꯨꯕꯤꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯑꯕꯣꯛ ꯅꯥꯕ ꯌꯥꯗꯦꯀꯣ ꯑꯕꯣꯛ ꯀꯨꯏꯅ ꯁꯥꯡꯅ ꯄꯨꯟꯁꯤꯀꯣ ꯑꯩꯕꯣ ꯆꯠꯂꯣꯗ ꯑꯩꯕꯨ ꯅꯥꯕ꯭ꯔꯥ ꯀꯥꯏꯅ ꯅꯥꯗꯦ ꯑꯩꯅꯦ ꯀꯩꯁꯨ ꯍꯦꯛ ꯅꯥꯗꯦ ꯈꯨꯝꯗꯣꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤꯗ ꯁꯛꯍꯦꯟꯕꯤꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯀꯩꯅꯣ ꯃꯥꯅ ꯈꯨꯝꯃꯤꯁꯤꯕꯣ ꯃꯥꯕꯨ ꯅꯥꯔꯕ꯭ꯔꯥ ꯀꯥꯏꯅ ꯍꯪꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯃꯨꯇꯣꯝꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯗꯤꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯤ ꯆꯥꯛꯀ ꯌꯥꯝ ꯆꯥꯔꯤꯗ ꯁꯤꯁꯦ ꯑꯩꯅ ꯊꯑꯣꯏꯅ ꯆꯥꯒꯦ ꯌꯥꯎꯅ ꯆꯥꯔꯕꯗꯤ ꯆꯦꯡ ꯃꯤꯔꯨꯛ ꯑꯃꯗꯤꯅꯦ ꯀꯩꯁꯨ ꯅꯠꯇꯦ ꯏꯃꯥꯏꯕꯦꯝꯃ ꯑꯁꯤꯒꯤ ꯆꯥꯕ꯭ꯔꯅꯦꯕꯣ ꯆꯥꯔꯤꯕꯅꯤꯅꯦ ꯑꯇꯣ ꯅꯪꯕꯣ ꯏꯟꯁꯥꯡꯒ ꯈꯔ ꯍꯥꯎꯕ ꯅꯨꯃꯤꯠꯇꯗꯤ ꯆꯦꯡ ꯃꯤꯔꯨꯛ ꯑꯃꯗꯨꯅꯅꯦ ꯈꯖꯤꯛ ꯀꯥꯗꯦ ꯀꯧꯏꯀꯣ ꯂꯣꯏꯔꯦꯗꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯒ ꯍꯥꯏꯗꯣꯔꯤꯕꯁꯤꯒ ꯑꯗꯨꯝ ꯆꯥꯟꯅꯈꯤꯗ꯭ꯔꯦꯗ ꯋꯥꯈꯜꯅꯒ ꯅꯨꯡꯉꯥꯏꯕꯅꯦ ꯆꯥꯕꯩ ꯊꯛꯄꯩ ꯃꯇꯥꯡꯗꯗꯤꯅꯦ ꯀꯩꯁꯨ ꯍꯦꯛ ꯇꯧꯗ꯭ꯔꯤ ꯃꯌꯥꯝ ꯆꯥꯔꯤ ꯅꯥꯁꯨ ꯅꯥꯗꯦ ꯁꯪꯗꯦ ꯂꯩꯔꯤꯁꯤꯅꯤ ꯇꯨ ꯌꯦꯡꯉꯨ ꯁꯛꯍꯦꯟꯕꯤꯅ ꯃꯃꯥꯗ ꯀꯩꯅꯣ ꯏꯃꯥ ꯃꯥꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯕꯣ ꯃꯈꯣꯏ ꯇꯌꯥꯏꯁꯦ ꯃꯀꯣꯛ ꯂꯣꯏ ꯉꯥꯎꯔꯝꯕꯅꯤ ꯃꯥꯅ ꯊꯣꯛꯄꯅꯤ ꯁꯣꯏꯇ꯭ꯔꯪ ꯄꯥꯏꯇ꯭ꯔꯪ ꯄꯪꯉꯥꯡꯗ ꯉꯥꯡꯗꯨ ꯂꯩꯔꯕꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯇꯧꯕꯁꯦ ꯍꯦꯛ ꯄꯣꯊꯥꯐꯝ ꯈꯪꯍꯟꯗꯦ ꯍꯣꯕꯣ ꯏꯃꯥꯆꯧꯕꯤ ꯁꯅꯥꯅ ꯀꯧꯔꯦ ꯆꯠꯂꯣ ꯃꯃꯤꯠ ꯑꯅꯤꯗꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯇꯨꯅ ꯀꯔꯤ ꯁꯟ ꯍꯥꯏꯕ ꯍꯩ ꯅꯈꯣꯏꯅꯦ ꯍꯛꯃꯜꯂꯤ ꯅꯕꯣꯛ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯍꯤꯡꯂꯤꯕꯁꯦ ꯎꯗ꯭ꯔꯕ꯭ꯔꯣ ꯑꯩꯒꯤꯅꯦ ꯍꯥꯏꯗꯅ ꯁꯟꯕꯤ ꯑꯃꯈꯛ ꯂꯩꯖꯕꯁꯤꯗ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯇꯥ ꯈꯝꯗꯥꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯍꯦꯛ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤꯅꯦ ꯁꯟꯕꯤꯁꯦ ꯌꯣꯟꯊꯣꯛꯄꯁꯨ ꯌꯥꯔꯣꯏ ꯂꯧꯈꯤꯕꯁꯨ ꯌꯥꯔꯣꯏ ꯁꯟꯕꯤꯁꯤꯒꯤ ꯁꯪꯒꯣꯝꯒꯅꯦ ꯆꯥꯛꯀ ꯇꯣꯠꯂꯒ ꯀꯣꯝꯄꯥꯛ ꯆꯥꯈꯤꯗꯧꯔꯤꯕꯅꯤ ꯑꯩ ꯀꯅꯥꯅ ꯁꯟ ꯍꯥꯏꯔꯒꯦ ꯅꯅꯥ ꯌꯥꯝꯅ ꯄꯪꯁꯤꯟꯅꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯈꯨꯄꯥꯛꯁꯤ ꯍꯦꯛ ꯊꯥꯔꯛꯀꯅꯤ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯇꯨꯅ ꯍꯥꯏꯕꯅꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯑꯃꯨꯇꯣꯝꯕꯤꯅ ꯁꯦꯔꯥꯟꯅꯅ ꯇꯥꯔꯤ ꯑꯗꯨꯅ ꯐꯩꯖꯥꯎꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥ ꯃꯥꯅ ꯂꯧꯒꯦ ꯍꯥꯏꯕꯅꯦ ꯑꯇꯣ ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯩꯒ ꯃꯨꯛꯅꯥ ꯇꯧꯁꯤ ꯍꯥꯏꯕ꯭ꯔꯥ ꯍꯩ ꯀꯤꯕꯤꯗꯧ ꯅꯠꯇꯦ ꯑꯩꯁꯦ ꯑꯍꯜ ꯑꯣꯏꯔꯦ ꯑꯗꯨꯅ ꯏꯄꯥꯡꯒꯜ ꯁꯣꯜꯂꯝꯒꯅꯤ ꯀꯥꯏꯅ ꯈꯜꯂꯤꯔꯣ ꯉꯝꯊꯣꯛꯅꯁꯤ ꯍꯥꯏꯕ꯭ꯔꯣ ꯐꯩꯖꯥꯎ ꯃꯈꯨꯕꯥꯛꯇꯨꯅ ꯃꯔꯥꯏꯕꯛꯇꯨꯗ ꯄꯣꯞ ꯂꯥꯎꯅ ꯊꯥꯖꯤꯟꯗꯨꯅ ꯑꯩ ꯁꯤꯖꯅꯤ ꯄꯦꯜꯂꯕꯅꯤ ꯍꯦ ꯅꯪꯒꯤꯗꯣ ꯂꯧꯅꯤ ꯀꯥꯏꯅ ꯋꯥꯁꯛꯂꯤꯕ ꯍꯥꯏꯗꯨꯔꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯆꯩꯁꯨꯗꯣ ꯀꯟꯒꯦꯅꯦ ꯅꯌꯥꯡꯂꯤꯉꯩꯗꯨꯗ ꯀꯟꯒꯦ ꯁꯛꯍꯦꯟꯕꯤ ꯌꯥꯝ ꯁꯥꯎꯅꯤꯡꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯅꯨꯕꯤ ꯅꯪ ꯉꯁꯤꯅꯦ ꯑꯩ ꯈꯨꯗ ꯁꯤꯅꯤ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯃꯨꯇꯣꯝꯕꯤꯗꯣ ꯅꯣꯛꯊꯣꯛꯇꯨꯅ ꯆꯥꯛ ꯆꯥꯈꯣꯕ ꯏꯍꯦ ꯑꯩꯗꯤ ꯆꯥꯔꯦꯅꯦ ꯅꯈꯣꯏ ꯆꯥꯊꯣꯛꯑꯣ ꯐꯩꯖꯥꯎꯒ ꯍꯦꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯣ ꯑꯕꯣꯛꯇꯤ ꯌꯥꯔꯅꯤ ꯁꯤꯕꯨ ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅꯕꯅꯤ ꯑꯕꯣꯛ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯂꯨꯔꯣ ꯂꯥꯛꯑꯣꯕ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯪ ꯉꯁꯤ ꯁꯤꯔꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯍꯅꯨꯕꯤꯗꯨꯒꯤ ꯃꯁꯥ ꯁꯥꯒꯜ ꯑꯗꯨꯗ ꯇꯥ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯆꯤꯡꯏ ꯍꯅꯨꯕꯤꯗꯨꯅ ꯃꯁꯤꯡꯗ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯄꯥꯏꯔꯤꯅꯦ ꯑꯩꯕꯨ ꯍꯩ ꯇꯥꯅꯤꯅꯦꯍꯦ ꯁꯃꯨ ꯇꯣꯡꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯩꯕꯨ ꯃꯐꯝꯗꯨ ꯃꯍꯥꯛ ꯍꯦꯛ ꯆꯠꯈꯤꯕꯗ ꯏꯆꯤꯛ ꯑꯃꯨꯛ ꯆꯤꯛꯍꯧꯏ ꯅꯣꯡꯃ ꯑꯃꯅꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯈꯨꯜꯅ ꯆꯪꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯏꯟꯊꯣꯛꯂꯕ ꯌꯨꯝ ꯑꯃꯈꯛ ꯂꯩ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯇ ꯂꯩ ꯏꯟꯊꯣꯛꯂꯤꯕꯒꯤ ꯃꯔꯝꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯃꯤꯒꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯑꯃꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯃꯤ ꯍꯥꯏꯕꯒꯤꯅꯤ ꯃꯁꯤꯒꯤ ꯋꯥꯍꯧꯗ ꯂꯩꯀꯥꯏ ꯃꯌꯥꯝ ꯍꯨꯞꯇꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯨꯕꯗ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯑꯃꯨꯇꯣꯝꯕꯤꯗꯨ
ꯃꯤꯒꯤ ꯃꯤꯋꯥꯒ ꯂꯧꯗ ꯃꯈꯩ ꯍꯦꯛꯇ ꯆꯪꯁꯤꯜꯂꯤ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯀꯧꯏ ꯏꯕꯦꯝꯃ ꯏꯅꯥꯎꯇꯣꯝꯕꯤ ꯀꯅꯥ ꯂꯩꯒꯦ ꯏꯅꯥꯎꯇꯣꯝꯕꯤ ꯏꯃꯨꯡꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯝꯕ ꯏꯅꯥꯎꯇꯣꯝꯕꯤ ꯃꯄꯥꯜꯗ ꯃꯥꯕꯨ ꯀꯧꯔꯛꯄꯗꯨꯗ ꯃꯁꯥꯗꯨ ꯏꯪꯉꯪꯉꯛꯏ ꯍꯥꯏꯖꯩ ꯃꯊꯟꯇ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯑꯩꯕꯨ ꯀꯧꯔꯛꯂꯤꯕꯁꯦ ꯂꯩꯀꯥꯏ ꯃꯤꯗꯤ ꯈꯛ ꯑꯣꯏꯔꯝꯃꯣꯏ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯏ ꯌꯦꯡꯂꯨꯕꯗ ꯂꯩꯀꯥꯏꯒꯤ ꯃꯅꯤ ꯑꯃꯨꯇꯣꯝꯕꯤ ꯑꯣꯏꯔꯝꯃꯤ ꯍꯥꯏ ꯏꯅꯦ ꯂꯥꯛꯄꯤꯔꯤꯕ꯭ꯔꯥ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯌꯦꯡꯊꯣꯛꯇꯨꯅ ꯃꯈꯥ ꯊꯥꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯎꯈ꯭ꯔꯒ ꯏꯅꯦꯕꯨ ꯁꯣꯏꯗꯅ ꯆꯩꯕꯤꯔꯅꯤ ꯏꯅꯦ ꯆꯠꯄꯤꯔꯣ ꯃꯁꯤꯗ ꯑꯃꯨꯇꯣꯝꯕꯤꯅ ꯐꯝꯃꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯣꯏꯅꯦ ꯐꯝꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯨꯏꯅ ꯂꯦꯞꯄ ꯉꯝꯗꯦꯍꯦ ꯐꯝꯒꯦ ꯏꯃꯥꯏ ꯄꯦꯝꯃ ꯈ꯭ꯋꯥꯡ ꯅꯨꯡꯕꯤꯒꯁꯤꯅ ꯃꯔꯣꯜ ꯑꯃ ꯍꯥꯏꯔꯒ ꯗꯥꯔꯩꯗꯨꯗ ꯒꯤꯠ ꯍꯦꯛꯇ ꯐꯝꯊꯈ꯭ꯔꯦ ꯏꯅꯥꯎꯇꯣꯝꯕꯤꯅ ꯈꯔꯒ ꯆꯪꯁꯤꯟꯗꯨꯅ ꯏꯅꯦ ꯃꯤꯅ ꯎꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯋꯥ ꯉꯥꯡꯂꯛꯑꯅꯤ ꯑꯩꯁꯦ ꯂꯩꯀꯥꯏꯁꯤꯅ ꯏꯟꯊꯣꯛꯂꯤꯕꯅꯤ ꯑꯃꯨꯇꯣꯝꯕꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯃꯥ ꯇꯥꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯉꯥꯡꯂꯤ ꯅꯪꯕꯨ ꯀꯝꯗꯧꯔꯤꯕꯒꯦ ꯅꯔꯥꯏꯕꯛ ꯊꯤꯗꯀꯣ ꯅꯪꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯅꯪꯕꯨ ꯏꯟꯊꯣꯛꯄꯤꯔꯦ ꯅꯨꯡꯉꯥꯏꯇꯦꯗ ꯑꯣꯟꯊꯣꯛꯅ ꯅꯁꯥꯒꯩꯗꯣ ꯌꯥꯝ ꯄꯥꯁꯤꯟꯕꯒꯨꯝ ꯇꯧꯏ ꯑꯩꯒꯤ ꯃꯤꯠꯅꯔ ꯀꯔꯤꯅꯣ ꯏꯅꯥꯎꯇꯣꯝꯕꯤ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤ ꯅꯤꯌꯥ ꯆꯠꯄꯤꯔꯣ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯀꯅꯥꯁꯨ ꯂꯥꯛꯄꯤꯒꯅꯨ ꯄꯨꯟꯁꯤꯁꯦ ꯏꯆꯥꯁꯤꯡꯒꯗꯨꯃꯛ ꯏꯗꯣꯝ ꯂꯩꯈ꯭ꯔꯒꯦ ꯆꯠꯄꯤꯔꯣ ꯀꯔꯤꯅꯣ ꯅꯪꯅ ꯐꯝꯃꯣꯗ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤꯕꯗꯨ ꯏꯕꯦꯝꯃ ꯑꯩ ꯐꯝꯂꯁꯤꯗꯤ ꯐꯝꯂꯕꯃꯛꯁꯤꯗ ꯐꯝꯃꯣ ꯑꯗꯨꯝ ꯍꯥꯏꯔꯦ ꯀꯃꯥꯏꯅ ꯑꯃꯨꯛ ꯐꯝꯗꯧꯔꯤ ꯏꯅꯦ ꯐꯝꯃꯣ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯆꯠꯄꯤꯔꯣ ꯍꯥꯏꯕ ꯆꯥꯛ ꯆꯥꯋꯣ ꯍꯦꯔꯥ ꯅꯥꯇꯩ ꯆꯥꯗꯕ ꯏꯕꯦꯝꯃ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯆꯥꯛ ꯆꯥꯈꯣ ꯀꯥꯏꯅ ꯆꯥꯅꯤꯡꯗꯦ ꯉꯁꯥꯏ ꯑꯌꯨꯛ ꯑꯩꯈꯣꯏꯒꯤ ꯉꯥ ꯊꯣꯡꯉꯦ ꯆꯥꯛ ꯄꯨꯈꯝ ꯑꯅꯤꯅꯤ ꯆꯥꯁꯤꯟꯈꯤꯕ ꯑꯗꯨꯅꯅꯦ ꯀꯔꯤꯁꯨ ꯍꯦꯛ ꯆꯥꯅꯤꯡꯗꯦ ꯏꯅꯦ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯅꯥ ꯄꯪꯉꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯕꯅ ꯑꯃ ꯅꯪꯅ ꯈꯨꯝꯗꯣꯔꯛꯄꯅ ꯑꯃ ꯅꯄꯨꯔꯣꯏꯕꯗꯨꯅ ꯍꯦꯛ ꯐꯠꯃꯟꯗꯗꯅ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯑꯁꯨꯝꯅ ꯋꯥꯕꯅꯤ ꯍꯥꯏ ꯂꯥꯏꯕꯛꯅ ꯇꯝꯂꯝꯗꯨꯅ ꯅꯪ ꯍꯧꯖꯤꯛꯇꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯦ ꯐꯠꯇꯕ ꯅꯄꯨꯔꯣꯏꯕꯗꯣ ꯁꯤꯈ꯭ꯔꯕꯅꯤꯅ ꯌꯥꯔꯦ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯌꯣ ꯂꯩꯀꯥꯏꯗꯤꯅꯦ ꯃꯋꯥ ꯂꯧꯔꯨꯅꯨ ꯍꯩ ꯀꯩꯗꯧꯖꯔꯨꯅꯤꯒꯦ ꯃꯈꯣꯏꯅ ꯏꯅꯥꯎꯇꯣꯝꯕꯤꯅ ꯀꯟꯅ ꯍꯥꯏꯔꯤ ꯏꯅꯦ ꯆꯠꯄꯤꯔꯣ ꯍꯥꯏꯕ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯁꯣꯏꯗꯅ ꯎꯈꯤꯕ ꯇꯥꯏ ꯋꯥꯊꯣꯛ ꯑꯃꯨꯛ ꯑꯣꯏꯅꯅꯕꯅꯤ ꯏꯃꯥ ꯏꯆꯥꯕꯨ ꯑꯃꯨꯛ ꯋꯥꯅꯕ ꯁꯤꯟꯕꯤꯔꯅꯣ ꯆꯠꯂꯣ ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯑꯩꯁꯨ ꯃꯨꯟꯅ ꯈꯪꯉꯤ ꯋꯥꯏ ꯍꯥꯏꯗꯨꯅ ꯀꯩꯗꯧꯔꯨꯅꯤ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯈꯜꯂꯣ ꯏꯕꯦꯝꯃ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗ ꯇꯃꯨꯕꯤꯗꯨ ꯆꯪꯂꯛꯏ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯇꯧꯉꯝꯕꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯠꯇ ꯅꯈꯣꯏꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯐꯥꯗꯨꯅ ꯅꯌꯨꯝ ꯑꯁꯤꯗ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯣꯟꯊꯣꯛꯅꯁꯨ ꯉꯝꯈ꯭ꯔꯦꯗꯀꯣ ꯅꯪꯁꯦ ꯏꯅꯥꯎꯇꯣꯝꯕꯤ ꯃꯃꯥꯏꯗꯣ ꯉꯥꯡꯁꯪ ꯉꯥꯡꯏ ꯑꯃꯨꯇꯣꯝꯕꯤꯅ ꯍꯩꯃ ꯇꯃꯨꯕꯤ ꯅꯠꯇ꯭ꯔꯣ ꯅꯪꯁꯨ ꯂꯥꯛꯂꯤꯕꯔꯣ ꯂꯥꯎ ꯁꯤꯗ ꯍꯦꯛ ꯐꯝꯂꯨ ꯂꯥꯎ ꯎꯗꯕꯕꯨ ꯀꯨꯏꯔꯦꯅꯦ ꯅꯪꯕꯣ ꯑꯩꯅ ꯃꯄꯥꯜ ꯊꯣꯛꯇꯕꯒꯤꯔ ꯁꯦ ꯑꯩꯒꯤ ꯅꯥꯀꯜꯁꯤꯗ ꯍꯦꯛ ꯐꯝꯂꯨ ꯂꯥꯎ ꯃꯈꯨꯠꯇꯨꯅ ꯃꯈꯥꯗꯨꯗ ꯐꯥꯛ ꯊꯥꯏ ꯇꯃꯨꯕꯤꯅ ꯁꯤꯗ ꯀꯩꯗꯧꯕ ꯆꯪꯂꯤꯕꯅꯣ ꯏꯆꯦꯕꯣ ꯅꯊꯧꯒ ꯑꯝꯇ ꯂꯩꯇ꯭ꯔꯣ ꯀꯔꯤ ꯇꯥꯍꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯧ ꯂꯥꯎꯔꯤꯕꯗꯨꯕꯣ ꯀꯔꯤ ꯄꯣꯠꯅꯣ ꯂꯝꯕꯤꯗꯔꯣ ꯏꯃꯥꯏ ꯄꯦꯝꯃ ꯂꯝꯕꯤꯗ ꯄꯣꯠ ꯇꯥꯍꯧꯔꯒ ꯁ꯭ꯋꯥꯏꯗ ꯊꯤꯕ ꯂꯥꯛꯏꯕ ꯐꯪꯒꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯏꯕꯦꯝꯃ ꯃꯥꯒꯤ ꯋꯥꯇꯥꯁꯤꯗ ꯇꯃꯨꯕꯤꯅ ꯁꯥꯎꯅꯤꯡꯅ ꯍꯦꯔ ꯏꯆꯦ ꯆꯣꯏꯉꯥꯡ ꯌꯥꯝꯅ ꯉꯥꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯂꯩꯀꯥꯏ ꯇꯥꯛꯅꯤꯀꯣ ꯁꯤꯗ ꯀꯅꯥꯅ ꯆꯪꯉꯣ ꯍꯥꯏꯒꯦ ꯌꯨꯝꯐꯝ ꯑꯁꯤ ꯆꯪꯕ ꯌꯥꯔꯣꯏꯗꯅ ꯂꯩꯀꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯅꯦꯕꯨ ꯅꯅꯥ ꯄꯪꯕ꯭ꯔꯣ ꯍꯦꯔ ꯏꯕꯦꯝꯃ ꯑꯃꯨꯛ ꯇꯥꯍꯧꯔꯦ ꯍꯥꯏ ꯑꯃꯨꯛ ꯄꯪꯉꯤ ꯍꯥꯏ ꯃꯁꯥ ꯃꯊꯟꯇ ꯄꯪꯉꯤ ꯍꯥꯏꯖꯔꯤꯕꯗꯨꯕꯨ ꯅꯪꯕꯨ ꯅꯠꯇꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯖꯤꯕꯅꯣꯅꯦ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯈꯣꯏꯗꯧ ꯑꯗꯨꯝ ꯁꯥꯎꯒꯠꯂꯛꯇꯣꯏꯅꯤ ꯌꯦꯡꯉꯣ ꯆꯕꯦꯡ ꯉꯥꯡꯉꯗꯅ ꯁꯤꯗ ꯀꯅꯥꯅ ꯆꯪꯉꯣ ꯍꯥꯏꯒꯦ ꯍꯧꯒꯠꯂꯣ ꯊꯨꯅ ꯆꯠꯂꯣ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯆꯤꯡꯈꯠꯂꯤ ꯃꯇꯧꯗꯨꯗ ꯑꯃꯨꯇꯣꯝꯕꯤꯅ ꯀꯩꯅꯣꯅꯦꯍꯦ ꯀꯗꯥꯏꯗ ꯄꯨꯒꯦ ꯍꯥꯏꯔꯤꯕꯅꯣ ꯑꯩꯕꯣ ꯑꯩ ꯆꯠꯅꯤꯡꯗꯦ ꯊꯥꯗꯣꯛꯑꯣ ꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯕ ꯌꯥꯔꯦ ꯏꯅꯥꯎꯇꯣꯝꯕꯤꯗ ꯌꯦꯡꯗꯨꯅ ꯍꯦ ꯅꯃꯥꯏꯗꯣ ꯏꯀꯥꯏꯕ ꯈꯔ ꯈꯪꯉꯣ ꯂꯩꯀꯥꯏꯒꯤ ꯃꯤꯕꯨ ꯅꯪꯅ ꯐꯥꯗꯨꯅ ꯁꯤꯗ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯊꯥꯗꯣꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯇꯃꯨꯕꯤꯅ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯏ ꯊꯣꯡꯒꯥꯜꯗꯅꯤ ꯑꯃꯨꯇꯣꯝꯕꯤꯅ ꯅꯪꯅ ꯑꯩꯕꯨ ꯅꯨꯄꯥ ꯅꯨꯄꯤ ꯐꯥꯕꯗꯧꯅ ꯐꯥꯗꯨꯅ ꯄꯨꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯡꯅꯣ ꯊꯥꯗꯣꯛꯑꯣ ꯊꯨꯅ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯇꯨꯅ ꯍꯥꯏ ꯅꯅꯥ ꯄꯪꯁꯤꯟꯅꯕꯅ ꯀꯥꯟꯅꯔꯣꯏ ꯃꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯕ ꯌꯥꯔꯣꯏ ꯃꯊꯪ ꯍꯦꯛ ꯆꯪꯉꯝꯅꯕ ꯂꯩꯀꯥꯏ ꯇꯥꯛꯀꯗꯕꯅꯤ ꯌꯦꯡꯉꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯑꯃꯨꯇꯣꯝꯕꯤꯅ ꯃꯈꯨꯠ ꯃꯁꯥꯗꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯍꯥꯏ ꯍꯦꯛꯇ ꯁꯤꯡꯉꯤ ꯍꯩꯋꯥꯅꯤ ꯁꯌꯦꯡꯒ ꯂꯣꯏꯅ ꯅꯥꯟꯊꯣꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤ
ꯑꯃꯨ ꯇꯣꯝꯕꯤꯒ ꯍꯦꯛ ꯊꯦꯡꯅꯔꯨꯕ ꯃꯥꯏ ꯆꯥꯅꯔꯨꯕ ꯃꯤꯁꯛ ꯑꯗꯨꯃ ꯃꯈꯣꯏꯗꯣ ꯁꯥꯎꯒꯠꯇꯅ ꯈꯛꯇꯣꯛꯇ꯭ꯔꯤ꯫ ꯃꯤꯅ ꯑꯃ ꯉꯥꯛ ꯃꯥꯅ ꯑꯃ ꯈꯨꯝ ꯑꯣꯟꯅ ꯇꯩꯅꯕ ꯉꯥꯛꯇ ꯇꯧꯕꯗꯨꯗ ꯃꯤꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕꯅꯤ꯫ ꯑꯃꯨ ꯇꯣꯝꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯃꯤꯅꯁꯨ ꯃꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯦ꯫ ꯃꯥꯇꯅꯕꯨ ꯑꯎꯕ ꯃꯤ ꯈꯨꯗꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯔꯨꯕ ꯈꯛꯇꯅꯤ꯫ ꯃꯁꯨ ꯅꯨꯄꯤ ꯑꯣꯏꯔꯤꯕ ꯊꯔꯣꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯅꯪꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯤꯗ ꯂꯩꯈꯤꯒꯦꯕ? ꯅꯌꯨꯝꯅ ꯀꯔꯝ ꯀꯥꯟꯗ ꯄꯥꯟꯒꯦꯕ? ꯀꯗꯥꯏꯗ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯔꯤꯅꯣꯗꯕꯣ? ꯅꯁꯨ ꯅꯨꯄꯤ ꯑꯩꯁꯦ ꯅꯨꯄꯥ ꯑꯝꯇ ꯐꯪꯗ꯭ꯔꯦ, ꯍꯌꯦꯡꯇ ꯉꯥꯏꯔꯦ ꯈꯨꯃꯨ ꯊꯣꯛꯀꯗꯕ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯀꯔꯤꯌꯥ ꯅꯈꯣꯡ ꯅꯥꯏꯌꯦ? ꯅꯈꯣꯡ ꯅꯥꯔꯒ ꯅꯪꯗꯤ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯕ? ꯇꯨꯃꯤꯟꯅ ꯏꯔꯦꯅ ꯐꯝꯂꯒ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯍꯥ? ꯑꯗꯨꯅꯗꯤ ꯅꯥꯕ ꯐꯔꯣꯏꯍꯦ꯫ ꯈꯣꯡ ꯅꯥꯏ ꯍꯥꯏꯕ ꯅꯠꯇꯦ ꯀꯩꯅꯣꯅꯦ? ꯀꯔꯤ ꯍꯥꯏꯕ? ꯑꯁ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗꯤ ꯌꯦꯡꯉꯣꯏ ꯑꯕꯣꯛ ꯋꯥ ꯍꯥꯏꯒꯦꯁꯦ, ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯌꯨꯝ ꯀꯩ ꯄꯥꯜꯍꯧꯒꯗꯕꯅꯤ꯫ ꯊꯦꯡꯅ ꯌꯨꯝ ꯄꯥꯟꯕ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯅꯤ꯫ ꯁꯦ ꯇꯨꯝꯂꯝꯗꯥꯏꯗꯅꯦ ꯃꯪꯒ꯭ꯔꯥ ꯂꯧꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ, ꯁꯠ ꯁꯠ ꯐꯠ ꯐꯠ ꯈꯪꯂꯦꯗꯅ꯫ ꯍꯣꯏ ꯌꯨꯝꯗꯣ ꯑꯩꯅ ꯍꯦꯟꯅ ꯄꯥꯅꯤꯡꯉꯤꯅꯦ꯫ ꯂꯩꯔꯤꯕ ꯅꯨꯄꯤ ꯁꯛꯇꯥꯁꯤꯡꯁꯤꯒꯤ ꯃꯃꯥꯡꯗꯅꯦ ꯌꯥꯝ ꯆꯥꯎꯅ ꯂꯨꯍꯣꯡꯅꯤꯡꯉꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯔꯥꯏꯕꯛ ꯑꯁꯤꯗ ꯅꯨꯄꯥ ꯑꯝꯇ ꯇꯝꯂꯝꯗꯕꯁꯤꯗꯅꯤ ꯏꯊꯟꯗ ꯈꯣꯏꯗꯧꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯃꯈꯩ ꯂꯩꯔꯤꯕꯁꯤ꯫ ꯅꯥꯀꯣꯛ ꯑꯃꯨꯛ ꯆꯥꯛꯑꯦ, ꯂꯤꯗ ꯂꯤꯁꯤꯜꯂꯛꯂꯕꯗꯤ ꯅꯥꯀꯣꯛꯁꯨ ꯆꯥꯛꯄ ꯑꯣꯏꯔꯦꯀꯣ꯫ ꯁꯥꯎꯅ ꯍꯦꯛꯇ ꯍꯥꯏ, ꯍꯅꯨꯕꯤ ꯅꯪ ꯉꯁꯤꯅ ꯁꯝꯐꯣꯏꯅꯤꯀꯣ, ꯅꯪꯒꯤꯗꯣ ꯍꯥꯏꯒ ꯌꯧꯅ ꯍꯥꯏꯕ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯤꯑꯕ꯫ ꯊꯔꯣꯒꯤ ꯃꯃꯥꯅ, ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯇꯟꯗꯦꯗꯀꯣ꯫ ꯃꯗꯨꯒꯤ ꯍꯅꯨꯕꯤꯗꯨꯒ ꯃꯥꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯪꯁꯤ ꯅꯠꯇꯦ ꯅꯪꯕꯨ ꯅꯊꯧꯒ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯍꯣꯁꯨꯝ ꯉꯥꯏꯍꯥꯛ ꯐꯝꯂꯝꯕ ꯄ꯭ꯔꯞ ꯍꯦꯛꯇ ꯆꯪꯁꯤꯜꯂꯛꯏꯅꯤ꯫ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯅꯗꯦ, ꯀꯗꯥꯏꯗꯅꯣ ꯂꯩꯔꯁꯨ ꯆꯠ꯫ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯅꯊꯟꯅ ꯉꯥꯡꯍꯧꯔꯣ ꯍꯅꯨꯕꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ꯫ ꯀꯅꯥꯝꯇꯅ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯖꯥꯠ ꯅꯠꯇꯦ꯫ ꯑꯍꯤꯡꯅꯤ꯫ ꯑꯍꯤꯡꯗꯨꯗ ꯑꯃꯨ ꯇꯣꯝꯕꯤꯗꯨ ꯃꯥꯒꯤ ꯁꯤꯈ꯭ꯔꯕ ꯃꯄꯨꯔꯣꯏꯕꯗꯨꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯂꯦ ꯍꯥꯏꯔꯒ ꯐꯃꯨꯡ ꯃꯌꯥꯏ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯅ ꯀꯞꯇꯨꯅ ꯂꯩꯊꯣꯛꯏ꯫ ꯍꯥꯏꯔꯤ, ꯅꯪ ꯌꯥꯎꯗꯅ ꯑꯩꯅ ꯂꯦꯜꯂꯛꯏꯁꯦ ꯆꯍꯤ ꯌꯥꯝꯂꯦꯅꯦ꯫ ꯃꯈꯣꯏ ꯃꯄꯥ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤꯀꯣ꯫ ꯏꯃꯤꯡꯅꯒ ꯑꯃꯨ ꯇꯣꯝꯕꯤ ꯀꯧꯔꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯟꯅꯈꯤꯕꯅꯤ꯫ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯑꯩꯅ ꯀꯌꯥꯗꯤ ꯀꯥꯏꯅ ꯂꯩꯈꯤꯕ꯫ ꯏꯆꯥ ꯏꯁꯨꯁꯤꯡꯁꯨ ꯂꯣꯏꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯈ꯭ꯔꯦ꯫ ꯑꯩꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯍꯜ ꯑꯁꯨꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯄꯥ ꯅꯪꯗꯤ ꯅꯣꯡꯃꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯔꯝꯅ ꯂꯦꯜꯂꯤ ꯍꯥꯏꯅ ꯍꯪꯕꯤꯔꯛꯇꯦ꯫ ꯅꯪꯕꯨ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯑꯗꯨꯔꯣ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ? ꯁꯦ ꯑꯃꯨꯛꯇ ꯂꯥꯛꯑꯣ, ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯝꯗꯧꯔꯤ ꯍꯥꯏꯅ ꯍꯪꯂꯛꯈꯨꯑꯣ ꯃꯈꯣꯏ ꯃꯄꯥ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯦ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯗꯨꯅ ꯑꯣ ꯈꯣꯡꯒꯩ ꯍꯦꯛ ꯀꯞꯊꯣꯛꯏ꯫ ꯑꯍꯤꯡꯅꯤ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜꯒ ꯂꯣꯏꯅ ꯀꯥꯎꯊꯣꯛꯏ꯫ ꯃꯥꯅ ꯑꯗꯨꯝꯅ ꯑꯍꯤꯡꯗ ꯀꯞꯂꯤꯕꯗꯨ ꯃꯆꯥ ꯃꯧꯅ ꯍꯦꯛ ꯇꯥꯔꯤ꯫ ꯇꯔꯨꯕꯤ ꯌꯥꯝ ꯁꯥꯎꯅꯤꯡꯅ ꯃꯈꯨꯠꯇꯨꯅ ꯃꯁꯝꯗꯨ ꯍꯣꯠꯇꯨꯅ, ꯀꯅꯥꯅꯣ ꯑꯍꯤꯡꯁꯤꯗ ꯑꯃꯨꯛ ꯇꯦꯛꯇꯥꯛꯅ ꯑꯣꯏꯔꯛꯏꯕꯁꯤꯅ? ꯄꯨꯠꯂ ꯂꯥꯏꯔ ꯀꯔꯤ? ꯃꯄꯨꯔꯣꯏꯕꯕꯨ ꯍꯧꯗꯣꯛꯏ꯫ ꯑꯣ ꯇꯥꯕꯤꯔꯤꯕꯣ? ꯇꯥꯔꯕꯣ? ꯀꯅꯥꯅꯣꯃ ꯀꯞꯄꯦ ꯍꯥꯏꯕ, ꯑꯝꯇ ꯍꯧꯒꯠ꯫ ꯑꯩꯈꯣꯏ ꯇꯌꯥꯏ, ꯃꯤ ꯑꯃ ꯀꯞꯄꯦ ꯃꯤ, ꯁꯤ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣꯕ꯫ ꯇꯣꯌꯥꯏꯁꯨ ꯍꯧꯒꯠꯂꯤ꯫ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯗꯨꯅ, ꯀꯅꯥꯅꯣ ꯑꯍꯤꯡꯁꯤꯗ? ꯈꯣꯟꯖꯦꯜꯁꯦ ꯏꯃꯥꯒꯤ ꯌꯥꯝ ꯃꯥꯟꯕꯒꯨꯝ ꯅꯠꯇ꯭ꯔꯅꯦ? ꯅꯣꯏ ꯅꯃꯥꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇ꯭ꯔꯕ? ꯍꯣꯏꯅꯦ ꯃꯥꯜꯂꯤꯅꯦ, ꯑꯍꯤꯡꯁꯤꯗ ꯀꯩꯅꯣꯃ ꯇꯧꯔꯤꯁꯤꯅ꯫ ꯇꯔꯨꯕꯤꯗꯨ ꯁꯥꯎꯅꯤꯡꯅ, ꯑꯁ ꯄꯦꯜꯂꯕꯅꯤꯗ ꯑꯩꯗꯤ ꯅꯣꯏ ꯅꯃꯥꯁꯤꯅ ꯑꯣꯠꯄꯁꯤꯗꯤꯕꯀꯣ꯫ ꯑꯍꯤꯡꯁꯤ ꯐꯥꯎꯕ ꯍꯦꯛ ꯏꯅꯤꯡꯇꯝꯅ ꯇꯨꯝꯍꯟꯕ ꯐꯪꯗꯦ꯫ ꯄꯦꯜꯂꯦ ꯍꯥꯏꯔꯤꯕꯁꯤꯗꯤ ꯅꯣꯏ ꯅꯃꯥꯁꯤꯅ ꯀꯣꯛ ꯁꯤꯈ꯭ꯔꯕꯗꯤꯅꯦ ꯑꯩꯅꯦ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯅꯤ ꯁꯩꯇ꯫ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯇꯣꯌꯥꯏꯒ ꯇꯔꯨꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯍꯧꯅꯗꯨꯅ ꯃꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯠꯂꯤ꯫ ꯌꯦꯡꯂꯨꯕꯗ ꯃꯩꯉꯥꯜ ꯑꯗꯨꯗ ꯃꯃꯥꯅ ꯐꯃꯨꯡ ꯃꯌꯥꯏꯗ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯇꯣꯌꯥꯏꯅ ꯆꯪꯁꯤꯟꯗꯨꯅ, ꯏꯃꯥ ꯀꯩꯗꯧꯔꯒꯦ? ꯍꯧꯖꯤꯛꯁꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯅꯤ, ꯀꯩꯗꯧꯕꯩꯅꯣ ꯏꯃꯥꯅ ꯑꯗꯨꯛ ꯀꯟꯅ ꯀꯞꯂꯤꯕꯗꯨꯕꯣ? ꯃꯆꯥ ꯃꯃꯧꯕꯨ ꯌꯦꯡꯂꯦ ꯍꯥꯏꯔꯒ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯅꯄꯥꯗꯣ ꯃꯪꯗ ꯎꯔꯝꯃꯤꯅꯦ, ꯅꯨꯡꯁꯤꯈ꯭ꯔꯕꯅꯤ ꯅꯄꯥꯗꯣ꯫ ꯃꯇꯝꯗꯨꯗꯗꯤ ꯑꯩꯁꯨꯅꯦ ꯏꯁꯥꯅ ꯌꯥꯅꯤꯡꯕꯣꯏ ꯇꯧꯈꯤꯕꯅꯦꯕ꯫ ꯅꯄꯥꯅ ꯑꯩꯕꯨꯗꯤ ꯐꯥꯕꯣꯏ ꯆꯤꯡꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯅ ꯂꯧꯈꯤꯕꯅꯤ꯫ ꯀꯣꯟꯅ ꯊꯪꯗ ꯂꯩꯃꯤꯟꯅꯔꯕ ꯀꯥꯟꯗ ꯅꯨꯡꯁꯤꯕꯁꯦ ꯈꯪꯍꯦꯟ ꯍꯦꯟꯈꯤꯕꯅꯦꯕ꯫ ꯇꯔꯨꯕꯤꯅ, ꯑꯍꯤꯡꯁꯤꯗ ꯑꯗꯨꯕꯨ ꯀꯔꯤ ꯆꯥꯟꯅꯔꯤꯒꯦ? ꯃꯪꯗ ꯎꯔꯕꯗꯤ ꯇꯨꯃꯤꯟ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯍꯦꯛꯇ ꯀꯞꯄꯛꯄꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ? ꯏꯃꯥ ꯅꯪꯅꯦ ꯍꯅꯨꯔꯒ ꯅꯀꯣꯛꯇꯣ ꯀꯩꯅꯣꯝ ꯇꯧꯔꯛꯏ꯫ ꯃꯤ ꯂꯣꯏꯅ ꯇꯨꯝꯅ ꯍꯤꯞꯅꯔꯤꯕꯅꯤ ꯍꯥꯏꯕꯅꯤꯗ, ꯍꯧꯖꯤꯛꯇꯤ ꯇꯨꯝꯃꯒ ꯂꯣꯏ ꯀꯥꯏꯔꯦ ꯐꯔꯛꯅꯤ꯫ ꯀꯔꯤꯅꯣ ꯑꯍꯤꯡꯁꯤꯗ ꯑꯩꯕꯨ ꯀꯗꯥꯏ ꯆꯠꯂꯣ ꯍꯥꯏꯔꯤꯅꯣ? ꯃꯄꯥꯜꯗ ꯀꯞꯂꯨꯁꯣ ꯀꯥꯏꯗꯤ ꯀꯔꯤꯅꯣ?
ꯃꯄꯥꯟꯗ ꯀꯞꯄꯈꯩꯗꯤ ꯀꯤꯖꯩ ꯇꯣꯌꯥꯏꯅ ꯏꯃꯥ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯃꯁꯤ ꯃꯑꯣꯡꯁꯦ ꯃꯤꯅ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯅꯕꯅꯤꯀꯣ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨ ꯉꯥꯍꯤꯡꯁꯤꯗꯕꯨ ꯇꯨꯃꯤꯟ ꯂꯩꯅꯨꯀꯣ ꯏꯃꯥ ꯃꯈꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯥ ꯌꯥꯏꯃꯅꯁꯨ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯤ ꯍꯥꯏꯔꯤꯅꯦ ꯃꯁꯤꯗ ꯇꯣꯌꯥꯏꯅ ꯀꯗꯥꯏꯗ ꯍꯥꯏꯈ꯭ꯔꯒꯦ ꯏꯃꯥ ꯅꯪꯀꯣ ꯍꯥ ꯏꯃꯧ ꯌꯥꯏꯃꯅꯁꯨ ꯅꯤꯡꯁꯤꯡꯉꯦ ꯇꯔꯨꯕꯤꯅ ꯑꯩꯅ ꯀꯗꯥꯏꯗ ꯍꯥꯏꯈ꯭ꯔꯒꯦ ꯑꯩꯈꯣꯏ ꯇꯌꯥꯏ ꯅꯣꯏꯅ ꯃꯥꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯔꯦ ꯍꯅꯨ ꯊꯪꯗꯅꯦ ꯃꯥ ꯆꯩ ꯌꯥꯝꯅꯤ ꯇꯣꯌꯥꯏꯅ ꯃꯃꯥꯗ ꯏꯃꯥ ꯌꯥꯔꯦ ꯂꯦꯞꯄꯣ ꯍꯧꯖꯤꯛꯁꯦ ꯑꯍꯤꯡꯅꯤ ꯇꯨꯝꯅꯕ ꯇꯧ ꯏꯃꯥ ꯏꯁꯤꯡ ꯊꯛꯅꯤꯡꯗꯦ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅꯅꯦ ꯑꯗꯨ ꯀꯞꯄꯅꯤ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯃꯥꯏ ꯂꯥꯏꯅꯥꯁꯦ ꯑꯣꯈꯥꯛ ꯌꯥꯝ ꯍꯦꯟꯖꯤꯜꯂꯝꯃꯤ ꯎꯔꯦꯗꯅ ꯃꯈꯣꯏ ꯇꯌꯥꯏ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃꯅꯤ ꯃꯥꯗ ꯉꯥꯡꯅꯕꯗ ꯑꯩ ꯈꯗꯥꯡ ꯁꯣꯛꯏ ꯑꯩꯅ ꯑꯃ ꯉꯥꯡꯅꯤ ꯃꯥꯅ ꯑꯃ ꯈꯨꯝꯅꯤ ꯑꯁ ꯄꯨꯛꯄꯦꯟ ꯄꯦꯜꯂꯕ ꯖꯥꯠꯅꯤ ꯑꯗꯨꯕꯨꯗꯤ ꯈꯔ ꯈꯪꯕ ꯇꯥꯔꯦꯗꯅ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ ꯅꯣꯏꯅ ꯃꯥꯁꯤꯅꯤ ꯍꯦꯛ ꯁꯤꯗ꯭ꯔꯤꯃꯈꯩ ꯅꯨꯡꯉꯥꯏꯕ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯃꯣꯏ ꯍꯥꯏꯍꯩꯗꯦ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯍꯩꯗꯕꯅꯣ ꯃꯥꯗ ꯀꯣꯛ ꯁꯤꯈ꯭ꯔꯕꯗꯤꯅꯦ ꯅꯨꯡꯉꯥꯏꯕꯅ ꯃꯇꯣꯟꯂꯣꯝꯅꯤ ꯁꯩꯇ ꯌꯥꯔꯤꯁꯦ ꯑꯍꯤꯡꯁꯤꯗ ꯃꯈꯣꯏꯁꯨ ꯂꯩꯔꯤ ꯃꯃꯥꯗꯤ ꯌꯦꯡꯗꯨꯅ ꯍꯥꯏ ꯁꯤꯁꯦ ꯇꯨꯝꯃꯨ ꯌꯥꯔꯦ ꯂꯧꯔꯅꯨꯀꯣ ꯏꯃꯥꯃꯣ ꯃꯃꯥꯕꯨ ꯇꯨꯝꯊꯍꯜꯂꯝꯂꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯣꯛꯈꯤ ꯇꯔꯨꯕꯤꯅ ꯍꯥꯏ ꯃꯈꯣꯏ ꯑꯇꯩꯅꯗꯤꯅꯦ ꯍꯥꯟꯅ ꯇꯨꯅ ꯌꯦꯡꯕ ꯅꯠꯇꯦ ꯑꯩꯇꯅꯤ ꯋꯥꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯍꯣ ꯈꯪꯕꯤꯌꯣ ꯌꯥꯔꯦ ꯇꯨꯝꯃꯨ ꯌꯥꯔꯦ ꯇꯨꯃꯤꯟꯅ ꯂꯩꯅꯈ꯭ꯔꯦ ꯄꯥꯡꯅ ꯍꯦꯛꯇ ꯅꯥꯗꯕ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯁꯨ ꯃꯁꯥ ꯀꯟꯅ ꯇꯨꯝꯃꯔꯩꯕ ꯑꯃꯨꯇꯣꯝꯕꯤꯗꯨ ꯆꯍꯤꯅꯗꯤ ꯌꯥꯝꯁꯤꯜꯂꯛꯄꯅ ꯅꯥꯔꯤ ꯃꯥꯅ ꯑꯁꯨꯝꯅ ꯅꯥꯕꯁꯤ ꯃꯤꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯔꯝꯗꯤ ꯃꯥꯅ ꯅꯥꯗꯨꯅ ꯀꯨꯟꯗꯨ ꯂꯩꯈꯤꯕ ꯑꯁꯤꯅ ꯄꯨꯝꯅꯃꯛꯇ ꯏꯆꯤꯛ ꯆꯤꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯄꯨꯝꯆꯤꯛ ꯆꯤꯛꯄꯁꯤ ꯃꯈꯣꯏ ꯑꯇꯩꯒꯤ ꯋꯥꯅꯤ ꯑꯃꯨꯇꯣꯝꯕꯤꯕꯨ ꯀꯣꯜꯂꯤꯕ ꯇꯣꯌꯥꯏ ꯑꯃꯗꯤ ꯇꯔꯨꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗꯗꯤ ꯍꯦꯟꯅ ꯃꯩꯁꯥ ꯍꯥꯞꯂꯦ ꯇꯔꯨꯕꯤꯗꯤ ꯍꯥꯟꯅꯒꯤ ꯏꯁꯧ ꯈꯔ ꯀꯜꯂꯤ ꯑꯃꯨꯛ ꯇꯣꯏꯕ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯈ꯭ꯔꯦ ꯀꯅꯥꯅꯗꯤ ꯁꯥꯎꯅꯤꯡꯂꯣꯏ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯂꯩꯊꯣꯛꯈꯤꯕ ꯅꯠꯇꯦ ꯅꯍꯦꯈꯤꯕꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯍꯦ ꯍꯥꯏꯗꯨꯅ ꯁꯤꯊꯗꯨꯅ ꯍꯦꯔꯤꯕ ꯃꯁꯤ ꯑꯣꯏꯔꯦ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯅꯤꯡꯗꯕ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯁꯤꯔꯝꯗꯥꯏ ꯈꯣꯡꯒꯥꯎ ꯌꯧꯔꯕ ꯍꯨꯏ ꯑꯅꯥꯕꯗꯧꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯅꯍꯦꯗꯨꯅ ꯁꯨꯝ ꯂꯩꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯀꯅꯥꯅ ꯇꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯅꯣꯕ ꯅꯥꯔꯕꯗꯤꯅꯦ ꯇꯨꯃꯤꯟ ꯅꯥꯋꯣ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯀꯅꯤ ꯑꯃꯨꯇꯣꯝꯕꯤꯅ ꯃꯆꯤꯟꯗ ꯍꯥꯏꯔꯤ ꯑꯩ ꯅꯥꯔꯦ ꯑꯩ ꯋꯥꯔꯦ ꯏꯃꯥ ꯍꯣ ꯏꯃꯥ ꯅꯪꯕꯨ ꯅꯆꯥ ꯋꯥꯔꯦꯅꯦ ꯈꯤꯠ ꯇꯥꯅꯤꯡꯗꯦꯗ ꯀꯅꯥ ꯅꯨꯡꯁꯤꯅꯤꯡ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅꯤꯗ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯆꯥꯛꯇ ꯍꯥꯏꯗꯦ ꯅꯣꯏꯒꯤ ꯆꯥꯛꯇꯣ ꯑꯩ ꯁꯨꯡꯆꯥ ꯆꯥꯅꯤꯡꯗ꯭ꯔꯦ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖ ꯁꯥꯔꯤꯅꯣ ꯏꯁꯥꯁꯤꯅ ꯇꯤꯛ ꯂꯥꯎꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯕꯨ ꯑꯗꯨꯛ ꯆꯥꯛ ꯄꯨꯈꯝ 2-3 ꯁꯦꯠꯄꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯇꯤꯅꯦ ꯃꯔꯨ ꯑꯃꯠꯇ ꯍꯦꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯀꯅꯥꯒꯤ ꯆꯥꯛꯅꯣ ꯍꯧꯖꯤꯛꯄꯨ ꯀꯅꯥꯒꯤ ꯆꯥꯛ ꯆꯥ ꯃꯇꯝꯅꯣꯕ ꯆꯥꯅꯤꯡꯉꯁꯨꯅꯦ ꯂꯩꯇꯦ ꯊꯣꯡꯗ꯭ꯔꯤ ꯆꯥꯎ ꯍꯥꯏꯔꯤꯀꯥꯟꯗꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯅꯥꯊꯤꯕꯣꯡꯗ ꯂꯥꯃꯩꯅꯤꯅꯦ ꯈꯥꯡꯉꯣ ꯑꯗꯨꯅ ꯄꯛꯆꯩꯌꯦꯕ ꯅꯪꯗꯤ ꯀꯔꯤ ꯀꯥꯡꯁꯣꯏꯗꯣ ꯈꯥꯡꯗ ꯊꯣꯡꯉꯦ ꯎꯌꯥꯟꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯅꯈꯣꯏꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯆꯣꯡ ꯄꯥꯛ ꯅꯥꯏꯈꯤꯗ꯭ꯔꯦ ꯀꯥꯡꯁꯣꯏꯕꯨ ꯈꯥꯡꯗ ꯊꯣꯡꯉꯦ ꯍꯥꯏꯔꯤꯕꯁꯦ ꯇꯥꯕ ꯌꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯇꯔꯨꯕꯤꯅ ꯁꯥꯎꯅꯤꯡꯅ ꯑꯩꯅ ꯀꯗꯥꯏꯗ ꯍꯥꯏꯈ꯭ꯔꯒꯦ ꯉꯁꯤꯅꯦ ꯄꯪꯂꯤꯕ ꯅꯅꯥꯗꯣ ꯊꯥꯡꯒꯣꯟꯅ ꯂꯦꯟꯊꯠꯀꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯁꯪꯈꯣꯟꯅ ꯍꯥꯏꯔꯕꯗꯤ ꯃꯐꯩꯗꯅ ꯉꯥꯗꯣ ꯊꯥꯡꯗꯨꯅ ꯀꯛꯇ꯭ꯔꯕꯁꯨ ꯑꯗꯨꯝ ꯌꯥꯏꯗ ꯑꯩ ꯌꯥ ꯍꯧꯔꯤꯌꯦ ꯌꯥ ꯐꯥꯎꯕꯗꯤ ꯇꯦꯛꯇ꯭ꯔꯤ ꯌꯥꯅ ꯑꯗꯨꯝ ꯆꯤꯛꯄ ꯐꯥꯎꯕꯗꯤ ꯉꯝꯈꯤꯅꯤꯅꯦ ꯑꯩ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯅꯦ ꯄꯨꯛꯄꯦꯟ ꯄꯦꯜꯂꯕꯖꯥꯠ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯕꯣ ꯉꯁꯤꯅꯦ ꯃꯣꯟ ꯅꯝꯂꯒ ꯍꯥꯠꯇꯣꯛꯀꯅꯤꯀꯣ ꯇꯣꯌꯥꯏ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯤ ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯃꯨꯛ ꯉꯥꯡꯉꯤꯕꯗꯨꯅ ꯑꯩ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯂꯤꯗ ꯃꯥꯒ ꯋꯥ ꯉꯥꯡꯅꯕꯩꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯅꯦꯅ ꯉꯥꯎꯈ꯭ꯔꯦ ꯁꯦꯛꯇ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯈꯨꯝ ꯂꯩꯔꯦ ꯈꯪꯂꯕ ꯏꯃꯥꯁꯤꯗ ꯊꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯟꯅꯔꯤꯅꯦꯕ ꯑꯗꯨꯗꯕꯨ ꯅꯪꯕꯨ ꯉꯥꯎꯗꯦꯁꯦ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯍꯣ ꯅꯣꯏ ꯅꯃꯥꯁꯦ ꯍꯨꯏ ꯑꯅꯥꯕꯗꯧꯅ ꯑꯗꯨꯝ ꯅꯍꯦꯗꯨꯅ ꯂꯩꯌꯦ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦꯕ ꯑꯩ ꯏꯅꯥꯀꯣꯡ ꯑꯅꯤꯁꯤꯗꯅꯦ ꯂꯥꯁꯤꯡ ꯃꯦꯟꯁꯤꯟꯗꯨꯅ ꯑꯩ ꯈꯥꯡꯕꯅꯤꯍꯦ ꯑꯩ ꯈꯥꯡꯕꯅꯤꯍꯦ ꯉꯝꯃꯛꯇ꯭ꯔꯦ ꯍꯥꯏꯕꯅꯦꯕ ꯑꯩꯁꯦ ꯌꯥꯔꯦ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯖꯁꯅꯤ ꯑꯣꯟꯁꯤꯟꯅꯔꯨꯅꯨ ꯇꯔꯨꯕꯤ ꯑꯩꯅ ꯏꯪꯅ ꯁꯤꯡꯅ ꯂꯩꯒꯗꯕ ꯅꯨꯃꯤꯠ ꯑꯗꯣ ꯀꯔꯝ ꯀꯥꯟꯗꯅꯣꯅꯦꯍꯦ ꯑꯩ ꯀꯔꯝ ꯀꯥꯟꯗꯅꯣꯕ ꯑꯩ ꯌꯥꯔꯦꯃꯤ ꯅꯪꯕꯨ ꯃꯊꯧ ꯇꯧꯁꯨ ꯆꯠꯂꯣ ꯇꯔꯨꯕꯤꯗꯨ ꯉꯥꯡꯗꯅ ꯊꯣꯛꯈ꯭ꯔꯦ ꯇꯣꯌꯥꯏꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯏꯃꯥ ꯅꯪꯁꯨ ꯈꯔꯗꯤ ꯍꯛꯃꯜꯂꯕꯅꯤꯍꯦ ꯑꯗꯨꯅ ꯇꯧꯕꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦ ꯅꯥꯕꯁꯤꯕꯨ ꯑꯩꯅꯔꯣ ꯄꯥꯛꯅ ꯅꯥꯖꯗꯕꯅꯤ ꯍꯟꯗꯛꯇꯤ ꯈꯪꯗꯦ ꯏꯁꯥꯁꯤꯁꯨ ꯂꯣꯏꯅ ꯍꯦꯛ ꯁꯣꯟꯊꯩ ꯅꯄꯥꯕꯨꯡ ꯑꯗꯨꯅꯅꯦ ꯃꯪꯍꯥꯗ ꯇꯣꯏꯅ ꯎꯕꯅꯤ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯍꯟꯗꯛꯀꯤꯁꯤꯅ
ꯑꯔꯣꯏꯕ ꯈꯣꯡꯒꯥꯎꯔꯩꯁꯨ ꯃꯃꯥꯅ ꯁꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤ ꯇꯥꯕꯗ ꯃꯃꯥ ꯀꯧꯔꯨꯕꯅ ꯃꯍꯥꯛ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯗꯤꯗꯩ ꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯊꯨꯅ ꯐꯅꯤꯗ꯫ ꯀꯔꯤ ꯑꯩꯒꯤꯁꯦ ꯇꯧꯁꯤꯟꯅꯔꯤꯅꯦꯕ ꯍꯥꯏ ꯑꯁꯨꯛ ꯀꯟꯅ ꯅꯥꯔꯤꯕꯁꯤ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯀꯥꯏꯅ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯍꯥꯠꯂꯒꯦꯗꯣ꯫ ꯑꯁ ꯏꯃꯥ ꯅꯪꯁꯤꯕꯨ ꯑꯩꯅ ꯀꯃꯥꯏ ꯉꯥꯡꯅꯔꯤꯁꯤꯒꯦ? ꯅꯈꯣꯏꯁꯤꯕꯨ ꯑꯁꯤ ꯌꯧꯅ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯦꯕ ꯅꯃꯥꯏꯅ ꯑꯁꯤ ꯌꯧꯅ ꯉꯝꯗ꯭ꯔꯗꯣꯏ ꯂꯩꯔꯤꯕꯁꯤꯕꯨ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯕ ꯅꯣꯏ ꯅꯃꯥꯏꯒꯤ ꯄꯥꯄꯨꯅꯤꯍꯦ ꯅꯣꯏ꯫ ꯁꯤꯔꯥꯟ ꯇꯨꯔꯥꯟ ꯀꯩꯅꯣ ꯍꯥꯏꯕꯗꯩ ꯏꯃꯥꯒꯤ ꯅꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅꯔꯨ ꯌꯥꯔꯦ꯫ ꯑꯃꯨꯇꯣꯝꯕꯤꯗꯨ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯇꯨꯅ ꯍꯥ ꯉꯥ ꯂꯩꯕꯤꯒꯦꯕ ꯌꯥꯏꯅꯦꯍꯦ꯫ ꯉꯥ ꯂꯩꯔꯕꯗꯤ ꯑꯗꯣ ꯆꯥ ꯀꯥꯏꯗꯣ ꯈꯔ ꯆꯥꯅꯤꯗ ꯆꯥꯅꯤꯡꯗ꯭ꯔꯕꯁꯨꯅꯦ ꯆꯥꯗꯧꯔꯤꯅꯦꯕ ꯄꯤꯔꯕꯅꯤꯗ ꯑꯩ ꯍꯣꯏ ꯉꯥ ꯂꯩꯔꯒꯦ ꯏꯃꯥ ꯊꯣꯛꯄ ꯂꯩꯍꯧ ꯍꯥꯏꯔꯒ ꯃꯥꯁꯨ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯨꯇꯣꯝꯕꯤ ꯃꯥꯒꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯋꯥ ꯉꯥꯡꯅꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯌꯥ ꯀꯨꯝꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯥꯇꯅ ꯉꯝꯈꯤꯕꯅ ꯑꯌꯥꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯃꯨꯇꯣꯝꯕꯤꯒꯤ ꯑꯅꯥꯕꯗꯨ ꯏꯐ ꯐꯒꯠꯂꯛꯇꯦ ꯍꯦꯟꯅ ꯑꯗꯨꯝ ꯁꯣꯟꯖꯤꯜꯂꯛꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯇꯣꯌꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯏꯃꯥꯒꯤ ꯑꯅꯥꯕꯁꯤ ꯐꯠꯇꯦꯅꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ꯫ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤ꯫ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯅꯍꯥꯟꯁꯨ ꯂꯥꯏ ꯈꯨꯔꯨꯝꯈꯤ ꯈꯪꯗꯦ ꯇꯧꯔꯤꯁꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯕꯥꯇꯣꯟ ꯆꯪꯂꯛꯏ꯫ ꯇꯔꯨꯕꯤ ꯅꯪꯕꯨ ꯂꯩꯕ꯭ꯔꯣ? ꯏꯅꯝꯃ ꯂꯩꯌꯦ ꯆꯥꯛꯈꯨꯝ ꯁꯣꯝꯗ ꯆꯪꯕꯤꯔꯣ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯇꯣꯌꯥꯏꯅ ꯆꯦ ꯂꯥꯏꯔꯣ? ꯂꯥꯏ ꯏꯃꯥꯒꯤ ꯑꯅꯥꯕꯗꯨꯕꯨ ꯍꯥꯟꯗꯧꯅ ꯑꯗꯨꯝ ꯂꯩꯔꯤ ꯐꯒꯠꯄꯒꯤ ꯃꯃꯤ ꯎꯔꯨꯗꯦ꯫ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯁꯨ ꯄꯥꯎꯁꯦ ꯍꯦꯛ ꯇꯥꯕ ꯂꯥꯛꯀꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯐꯔꯛ ꯍꯦꯛ ꯇꯥꯗꯨꯅ ꯁꯠ ꯂꯥꯛꯄ ꯉꯝꯍꯧꯗ꯭ꯔꯦ꯫ ꯏꯅꯝꯃ ꯐꯥꯟꯁꯤꯗ ꯑꯣꯏꯅ ꯐꯝꯁꯤ꯫ ꯍꯣꯏ ꯍꯥꯏꯔꯒ ꯐꯝꯊꯩ ꯃꯈꯥ ꯑꯃꯨꯛ ꯊꯥꯏ꯫ ꯂꯥꯌꯦꯡꯕꯗꯤ ꯀꯃꯥꯏꯅ ꯇꯧꯔꯕ? ꯃꯥꯏꯕꯅꯤ ꯁꯨꯔꯦ ꯇꯥꯟꯅꯔꯤꯕ ꯐꯖꯔꯛꯀꯅꯤꯗ ꯑꯗꯨꯗꯤ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯈꯤꯅꯨ꯫ ꯆꯍꯤꯒ ꯌꯥꯝꯂꯦ ꯆꯦ ꯑꯩꯗꯤ ꯏꯊꯥꯎꯕꯨ ꯊꯥꯖꯗ꯭ꯔꯦꯗ꯫ ꯍꯥꯏꯍꯩꯗꯦꯗ ꯅꯪꯁꯨ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯖꯁꯅꯤ ꯀꯩꯅꯣ꯫ ꯏꯅꯝꯃ ꯍꯤꯡꯕꯨ ꯍꯤꯡꯂꯕꯗꯤ ꯐꯩꯌꯦ ꯑꯗꯨꯗ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯐꯤꯕꯝꯁꯤꯗꯅꯦ ꯋꯥꯕꯩ ꯋꯥꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨꯏꯁꯨ ꯈꯥꯡꯕ ꯇꯥꯔꯦꯗꯅ ꯀꯌꯥꯝꯕꯨ ꯀꯨꯏꯅꯦꯒꯦ꯫ ꯋꯥꯔꯤꯁꯨ ꯋꯥꯔꯤꯅꯤ ꯏꯅꯝꯃ ꯆꯥꯛꯇꯨꯝ ꯆꯥꯈ꯭ꯔꯁꯤ ꯁꯤꯗ꯫ ꯆꯥꯛꯇꯤ ꯌꯨꯝꯗ ꯑꯣꯏꯅ ꯍꯥꯞꯍꯧꯔꯤ ꯆꯥꯔꯣꯏꯒꯦ꯫ ꯍꯣꯏꯗ ꯑꯩꯅ ꯉꯥ ꯂꯩꯔꯛꯄꯅꯤ ꯑꯁꯣꯝꯗ ꯑꯣꯏꯅ ꯄꯨꯂꯞ ꯊꯣꯡꯍꯧꯔꯦ ꯍꯣꯔꯦꯟ ꯄꯨꯂꯞ ꯍꯦꯛ ꯆꯥꯃꯤꯟꯅꯔꯁꯤ꯫ ꯍꯣꯏ ꯏꯅꯝꯃ ꯑꯩ ꯑꯃꯨꯛꯇ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯒꯦ꯫ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯤ ꯅꯤꯉꯣꯜ ꯀꯌꯥ ꯑꯃꯨꯇꯣꯝꯕꯤ ꯅꯥꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯃꯍꯩ ꯃꯊꯪ ꯍꯪꯕ ꯂꯥꯛꯅꯩ꯫ ꯁꯥꯒꯩꯅꯒ ꯆꯥꯎꯔꯦ ꯋꯥꯇꯤ ꯃꯤ ꯍꯦꯛ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯁꯛꯍꯦꯟꯕꯤꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯌꯥꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯑꯣꯡ ꯏꯟꯗꯨꯅ ꯂꯩꯈꯤꯕꯗꯨꯃꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯄꯨꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯃꯤꯡꯅ ꯆꯥꯎꯊꯣꯏ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯏꯕꯦꯍꯥꯏꯕꯤ ꯃꯃꯥ ꯄꯣꯛꯅꯨꯡꯒꯤ ꯑꯣꯏꯅ ꯁꯛꯀꯔ ꯇꯥꯈꯠꯂꯤ꯫ ꯃꯌꯨꯝꯗ ꯂꯥꯛꯏꯅꯦ ꯍꯥꯏꯅ ꯇꯧꯔꯤꯕꯗꯨ ꯍꯟꯅ ꯇꯨꯡꯅ ꯑꯇꯣꯞꯄꯗ ꯌꯦꯡꯗꯦ꯫ ꯃꯤꯅ ꯋꯥ ꯉꯥꯡꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯍꯣꯏ ꯏꯃꯥ ꯅꯃꯧ ꯑꯍꯜ ꯂꯥꯛꯆꯔꯤ ꯏꯃꯥꯒꯤ ꯐꯤꯔꯣꯜ ꯑꯃꯣꯠꯄ ꯈꯔ ꯁꯨ ꯆꯥꯝꯂꯝꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯠꯂꯤ ꯃꯣꯠꯇꯦ ꯈꯪꯗꯕ ꯐꯤ ꯈꯔ ꯐꯤꯌꯥꯟꯈꯣꯛꯇꯒꯤ ꯁꯠ ꯆꯤꯡꯊꯣꯛꯂꯒ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯨꯇꯣꯝꯕꯤꯅ ꯂꯥꯎꯍꯧꯏ ꯍꯥꯏ ꯐꯅꯦꯛ ꯍꯨꯔꯥꯟꯈ꯭ꯔꯦ ꯀꯅꯥꯅꯣ ꯑꯩꯒꯤ ꯐꯅꯦꯛ ꯍꯨꯔꯥꯟꯈ꯭ꯔꯦꯅꯦ꯫ ꯀꯣꯏꯔꯥꯎ ꯍꯦꯛ ꯂꯥꯎꯏ ꯆꯥꯎꯊꯣꯏꯅ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯑꯩꯒꯤ ꯐꯅꯦꯛ ꯍꯨꯔꯥꯟꯈ꯭ꯔꯦ꯫ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯏꯃꯥ ꯅꯃꯧ ꯅꯨꯄꯤ ꯑꯍꯜꯅꯤ ꯀꯩꯅꯣ ꯄꯦꯡ ꯆꯣꯏꯔꯦꯗꯨꯅ ꯏꯃꯥꯗꯤ꯫ ꯅꯃꯧ ꯅꯨꯄꯤꯅ ꯏꯃꯥꯒꯤ ꯋꯥꯟ ꯐꯤꯔꯣꯜ ꯁꯨꯒꯦ ꯍꯥꯏꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯤꯕꯅꯤ꯫ ꯀꯔꯤ ꯃꯥ ꯌꯥꯝ ꯄꯥꯝꯖꯩꯌꯦ ꯑꯩꯒꯤ ꯐꯅꯦꯛꯇꯣ ꯃꯥ ꯌꯥꯝꯅ ꯁꯦꯠꯅꯤꯡꯉꯦ ꯍꯥꯏ ꯑꯃꯟꯕ ꯐꯅꯦꯛꯇꯨꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯥꯝꯂꯒꯦꯅꯦꯍꯦ꯫ ꯍꯣꯏ ꯏꯃꯥ ꯐꯅꯦꯛꯇꯨ ꯄꯥꯝꯃꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯁꯨꯕꯅꯦ ꯍꯥꯏꯕ꯫ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯍꯥꯏꯕꯅꯤ ꯃꯈꯨꯠ ꯑꯅꯤ ꯇꯛꯅꯕꯗꯨꯗ ꯋꯥꯈꯜ ꯇꯥꯔꯦ ꯑꯃꯨꯇꯣꯝꯕꯤ꯫ ꯇꯔꯨꯕꯤꯗꯨ ꯁꯠ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯏꯇꯩꯒ ꯏꯆꯦꯒꯅ ꯂꯥꯛꯄꯤꯔꯤꯕꯁꯦ ꯐꯩ ꯑꯩꯈꯣꯏ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯊꯕꯛ ꯐꯕꯤ ꯀꯩ ꯁꯥꯅꯤꯡꯗꯦ꯫ ꯑꯩꯅ ꯐꯖꯅ ꯁꯦꯡꯅ ꯁꯨ ꯆꯥꯝꯗꯨꯅ ꯌꯥꯟꯗꯨꯅ ꯊꯝꯂꯕ ꯏꯃꯥꯒꯤ ꯐꯅꯦꯛꯁꯤꯡ ꯑꯗꯨꯕꯨ ꯏꯆꯦꯅ ꯄ꯭ꯔꯞ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯍꯩꯄꯥ ꯁꯥꯔꯒ ꯑꯃꯨꯛ ꯁꯨꯕꯁꯤꯗꯤ ꯑꯩ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯅꯆꯦꯅ ꯈꯪꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯍꯦ ꯑꯃꯣꯠꯄ ꯐꯤꯕꯨ ꯃꯁꯛ ꯈꯪꯗꯕ ꯖꯥꯠꯂ ꯏꯆꯦꯕꯣ ꯃꯃꯤꯠꯇꯣ ꯂꯧꯇꯥꯡ ꯇꯥꯡꯕ ꯖꯥꯠꯂ꯫ ꯑꯩ ꯍꯥꯏꯔꯨꯒꯦꯁꯦ ꯃꯧ ꯃꯔꯛꯇ ꯌꯦꯡꯊꯤꯅꯕ ꯍꯥꯏꯕꯁꯤ ꯍꯧꯅ ꯁꯥꯅꯤ꯫ ꯃꯆꯦꯒ ꯃꯇꯩꯒꯅ ꯑꯥꯗ ꯂꯩꯈꯤꯕꯗꯨ ꯃꯥꯒꯤ ꯑꯣꯏꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ꯫ ꯑꯇꯣꯝꯕꯗꯨꯁꯨ ꯃꯉꯥꯏ ꯍꯟꯅ ꯌꯦꯡꯂꯕ ꯅꯠꯇꯦ ꯃꯔꯩꯅ ꯃꯔꯩ ꯐꯠꯇ꯭ꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯔꯩꯗꯒꯤ ꯇꯣꯞꯅ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯅꯤ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯤꯕꯅꯤ꯫ ꯃꯅꯦꯝ ꯃꯅꯥ ꯄꯪꯕꯤꯁꯤꯕꯨ ꯅꯥꯎꯀꯣꯜꯂꯦ ꯍꯥꯏꯔꯒ ꯁꯧ ꯂꯥꯎꯅ ꯃꯍꯥꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯁꯨꯝꯅ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯃꯥꯅ ꯇꯧꯈ꯭ꯔꯕ ꯊꯕꯛ ꯑꯁꯤꯗ
ꯍꯩꯄꯥꯃꯨꯛ ꯁꯥꯔꯛꯄꯁꯤꯗ ꯑꯣꯏꯔꯦ ꯃꯍꯥꯛꯀꯤ ꯁꯥꯎꯅꯤꯡꯕ꯫ ꯃꯈꯣꯏ ꯅꯤꯡꯉꯣꯜꯁꯤꯡꯅ ꯑꯁꯨꯝꯅ ꯂꯥꯛꯄꯒꯤ ꯂꯥꯡꯅꯔꯤꯉꯩ ꯑꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅ ꯅꯣꯛꯇꯨ ꯂꯩꯊꯣꯛꯂꯤꯉꯩ ꯑꯃꯨꯇꯣꯝꯕꯤ ꯃꯥꯒꯤ ꯑꯅꯥꯕꯒꯤ ꯐꯤꯕꯝꯗꯤ ꯁꯣꯛꯆꯤꯟꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ "ꯑꯣ ꯃꯈꯣꯏ ꯃꯄꯥ, ꯑꯩ ꯋꯥꯔꯦꯅꯦꯍꯦ, ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣꯅꯦ, ꯋꯥꯔꯦ꯫ ꯑꯣ ꯃꯈꯣꯏ ꯃꯄꯥ." ꯇꯔꯨꯕꯤꯅ "ꯅꯥꯔꯕꯗꯤ ꯇꯨꯃꯤꯟ ꯂꯩꯕ ꯀꯩꯗꯧꯒꯦ ꯍꯥꯏꯕ? ꯑꯃꯨꯛ ꯅꯥꯌꯦꯅꯤ, ꯑꯃꯨꯛ ꯀꯣꯏꯔꯥꯎ ꯂꯥꯎ, ꯃꯐꯝ ꯃꯔꯥꯡ ꯑꯝꯇ ꯈꯪꯗ꯭ꯔꯦꯗ ꯑꯩ." "ꯑꯣ ꯅꯨꯡꯁꯤꯕ, ꯑꯣ ꯄꯥꯝꯃꯨꯕ, ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣꯅꯦ, ꯑꯩ ꯁꯤꯗꯧꯔꯦ, ꯑꯩ ꯋꯥꯔꯦꯅꯦ." "ꯑꯁ ꯉꯥꯡꯉꯤ ꯏꯁꯩꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯤꯅ ꯇꯥꯈ꯭ꯔꯒ ꯀꯩ ꯅꯣꯏꯕ ꯈꯟꯗꯣꯏꯁꯦ? ꯍꯅꯨꯕꯤ ꯅꯪ ꯀꯣꯛ ꯁꯤꯍꯧꯔꯣꯀꯣ ꯅꯪ." ꯀꯕꯣꯛꯂꯩꯅ ꯏꯅꯦ ꯇꯨꯝꯂꯕ꯭ꯔꯥ ꯀꯔꯤꯅꯣ?" "ꯍꯣꯏ ꯏꯅꯦ." "ꯍꯩꯃꯥ ꯇꯥꯗꯤꯌꯦ, ꯑꯁꯨꯛ ꯀꯟꯅ ꯀꯧꯔꯤꯁꯦ ꯇꯥꯗꯦ ꯍꯥꯏꯕ." "ꯍꯣꯏ ꯏꯅꯦ." "ꯀꯩꯅꯣꯅꯦ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ, ꯁꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪꯗ ꯉꯥꯡꯂꯒ ꯂꯩꯕꯅꯤ, ꯈꯨꯝꯗꯦꯅꯦ ꯃꯁꯦ꯫ ꯍꯅꯨꯊꯪꯁꯤꯗ ꯀꯔꯤ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯖ ꯁꯥꯏꯅꯣ ꯃꯁꯦ, ꯃꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯇꯣꯝꯕꯤꯒꯤ ꯃꯁꯝ ꯈꯔ ꯄꯥꯏꯈꯠꯇꯨꯅ ꯁꯝꯗꯣꯟ ꯑꯗꯨꯗ ꯑꯃꯨꯇꯣꯝꯕꯤꯒꯤ ꯃꯅꯥꯀꯣꯡ ꯑꯗꯨꯅ ꯊꯤꯟꯖꯤꯜꯂꯤ, ꯃꯔꯦꯡ ꯆꯠꯍꯟꯗꯧꯒꯤ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯇꯣꯝꯕꯤꯗꯨ ꯃꯁꯤ ꯃꯊꯦꯛ ꯂꯦꯡꯂꯛꯇ꯭ꯔꯤ ꯃꯇꯧꯗꯨꯗ꯫ "ꯀꯔꯤꯅꯣꯅꯦ ꯏꯅꯦ, ꯀꯔꯤ ꯃꯇꯧ? ꯏꯅꯦ ꯅꯪ ꯁꯤꯔꯕꯣ?" "ꯍꯣꯏ ꯏꯅꯦ." ꯍꯥꯏꯔꯒ ꯀꯞꯄ ꯍꯧꯏ꯫ "ꯏꯅꯦ ꯀꯗꯥꯏꯗ ꯆꯠꯄꯒꯤ ꯏꯅꯦ? ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ, ꯅꯄꯪꯕꯤ ꯏꯅꯦ, ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯔꯣꯏꯀꯣ ꯏꯅꯦ꯫ ꯍꯣꯏ ꯏꯅꯦ, ꯅꯤꯡꯉꯝꯗꯦꯗ ꯑꯣꯟꯊꯣꯛꯅ." ꯇꯥꯠ ꯃꯥꯟꯕ ꯃꯇꯧ ꯑꯃꯗ ꯀꯞꯁꯤꯟꯅꯔꯤ ꯏꯕꯦꯍꯥꯏꯕꯤꯁꯨ ꯆꯪꯉꯛꯇꯨꯅ꯫ "ꯍꯣꯏ ꯏꯃꯥ ꯀꯧꯒꯩꯅꯤ ꯅꯪꯕꯣ, ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯄꯂꯦꯝ ꯅꯨꯡꯁꯤꯕꯤ, ꯅꯆꯥꯅꯃꯧ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ꯭ꯔꯣ?" ꯄꯨꯝꯅꯃꯛ ꯇꯥꯠꯅꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯕ ꯄꯥꯎ ꯐꯪꯂꯕꯗ ꯃꯌꯥꯝꯗꯨ ꯁꯨꯅ ꯇꯤꯜꯂꯛꯏ꯫ ꯀꯞꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯌꯥꯝꯗꯨ ꯀꯞꯁꯤꯟꯅꯔꯤ꯫ "ꯃꯥ, ꯅꯆꯥ ꯑꯆꯧꯕ ꯋꯥꯔꯧꯕ꯭ꯔꯣ? ꯅꯆꯥꯅ ꯅꯃꯧꯒꯤꯗ ꯌꯥꯑꯣꯡ ꯏꯟꯗꯨ ꯂꯩꯔꯨꯕꯅ ꯃꯥꯒꯤ ꯁꯦꯕꯥ ꯃꯇꯣꯟ ꯂꯣꯝꯅ ꯇꯧꯈꯤꯕ ꯉꯝꯈꯤꯗ꯭ꯔꯦ, ꯅꯆꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯏꯃꯥ." ꯇꯔꯨꯕꯤꯅ ꯃꯇꯤꯟ ꯈꯔ ꯃꯃꯤꯠꯇ ꯇꯩꯁꯤꯟꯗꯨꯅ "ꯉꯁꯤꯗꯒꯤꯗꯤ ꯏꯃꯥꯒ ꯂꯥꯎꯅꯕ ꯐꯪꯂꯔꯣꯏꯀꯣ, ꯅꯤꯡꯉꯝꯗꯦꯗ ꯑꯣꯟꯊꯣꯛꯅ, ꯏꯃꯥ, ꯑꯃꯨꯛ ꯇꯥꯜꯂꯛꯈꯨꯋꯣ ꯏꯃꯥ." ꯇꯥꯠꯀꯤ ꯇꯧꯁꯤꯟꯅꯕ ꯄꯤꯔꯥꯡꯇꯅ ꯃꯐꯝ ꯑꯗꯨꯃ ꯊꯟꯈ꯭ꯔꯦ, ꯂꯣꯏꯅ ꯇꯧꯁꯤꯟꯅꯕꯅꯤ꯫ ꯑꯃꯨꯇꯣꯝꯕꯤꯗꯨ ꯊꯃꯣꯏ ꯌꯧꯅ ꯅꯨꯡꯁꯤꯕ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯃꯤꯅꯝꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯑꯃꯨꯇꯣꯝꯕꯤ ꯃꯍꯥꯛꯇꯃꯛ ꯃꯉꯥꯏꯔꯦ꯫ ꯃꯍꯥꯛꯇꯤ ꯑꯁꯦꯡꯕꯒꯤ ꯁꯤꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯗꯨꯗꯒꯤ, ꯁꯥꯒꯩ ꯑꯗꯨꯗꯒꯤ, ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯏꯅꯦ ꯑꯃꯨꯇꯣꯝꯕꯤꯒꯤ ꯋꯥꯔꯤꯁꯨ ꯃꯨꯠꯈꯤꯔꯝꯃꯤ꯫